ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯌꯨꯝꯖꯥꯎꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯍꯥꯏꯗꯅ ꯐꯨꯜ ꯍꯣꯔꯥ ꯁ꯭ꯇꯣꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤ ꯂꯤꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯁꯧꯅ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯑꯃꯅ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯅ ꯏꯖꯕ ꯋꯥꯔꯤ ꯅꯠꯆꯗꯦ ꯑꯏꯕꯅ ꯚꯥꯞꯅ ꯃꯄꯨꯡ ꯐꯥꯅ ꯁꯥꯒꯠꯆꯗꯨꯅ ꯏꯖꯔꯛꯄ ꯋꯥꯔꯤ ꯑꯃꯈꯛꯅꯤ ꯐꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯛꯂꯒꯦ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯎꯔꯤ ꯈꯣꯝꯕ ꯑꯄꯨꯔꯤ ꯇꯤꯡꯀꯨ ꯁꯨꯁꯤꯜ ꯃꯈꯣꯏ ꯃꯔꯤ ꯑꯁꯤ ꯑꯗꯨꯝ ꯇꯤꯟꯅꯩ ꯑꯗꯨꯕꯨ ꯁꯨꯁꯤꯜꯒ ꯑꯄꯨꯔꯤꯒ ꯑꯗꯨꯒ ꯎꯔꯤ ꯈꯣꯝꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯈꯔ ꯌꯥꯅꯗꯦ ꯇꯤꯡꯀꯨꯗꯤ ꯑꯗꯨꯃꯛ ꯌꯥꯅꯩ ꯎꯔꯤ ꯈꯣꯝꯕꯒ ꯃꯃꯥꯡ ꯊꯛꯇꯒꯤ ꯍꯧꯅ ꯀꯧꯗꯤ ꯀꯧꯅꯔꯒꯁꯨ ꯀꯥ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅꯗꯤ ꯀꯧꯅꯕ ꯑꯣꯏꯔꯛꯇꯦ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯑꯄꯨꯔꯤ ꯑꯃꯗꯤ ꯁꯨꯁꯤꯜ ꯇꯤꯡꯀꯨ ꯎꯔꯤ ꯈꯣꯝꯕ ꯃꯈꯣꯏ ꯃꯔꯤ ꯑꯁꯤ ꯂꯝꯄꯥꯛꯇ ꯕꯣꯜ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯂꯝꯄꯥꯛꯇ ꯕꯣꯜ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏ ꯃꯔꯤ ꯑꯁꯤꯁꯨ ꯉꯥꯏꯍꯥꯛ ꯑꯋꯥ ꯄꯣꯊꯥꯅꯔꯤꯉꯩ ꯃꯇꯝꯅꯤ ꯇꯤꯡꯀꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯃꯊꯪꯗꯤ ꯑꯩꯈꯣꯏ ꯁꯥꯟꯅꯒꯗꯕ ꯑꯣꯏꯔꯝꯒꯅꯤꯗ ꯃꯥꯅꯤ ꯑꯁꯤꯁꯤꯃ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯃꯊꯪꯗ ꯑꯃꯨꯛ ꯁꯥꯟꯅꯒꯗꯣꯔꯤꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯁꯨꯁꯤꯜꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯌꯥꯝꯅ ꯂꯨꯕ ꯋꯥꯐꯝ ꯑꯃ ꯂꯩ ꯇꯤꯡꯀꯨꯅ ꯀꯔꯤ ꯋꯥꯐꯝꯅꯣ ꯑꯄꯨꯔꯤꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯁꯨꯁꯤꯜꯗ ꯀꯔꯤ ꯋꯥꯐꯝꯅꯣ ꯑꯦꯔꯥ ꯑꯇꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯅꯠꯇꯦꯁꯦ ꯇꯨ ꯑꯥꯗ ꯃꯥꯡꯗ ꯑꯋꯥꯡ ꯄꯥꯡꯅ ꯎꯔꯤꯕꯁꯤꯡ ꯑꯁꯤ ꯁꯤꯒꯤ ꯃꯊꯛꯇ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯎꯔꯤꯕꯁꯤ ꯑꯁꯤꯁꯤ ꯎꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯅ ꯁꯨꯁꯤꯜꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯑꯄꯨꯔꯤ ꯇꯤꯡꯀꯨ ꯑꯃꯗꯤ ꯎꯔꯤ ꯈꯣꯝꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯎꯔꯦ ꯎꯔꯤ ꯈꯣꯝꯕꯅ ꯑꯁꯤ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯅꯠꯇꯦꯗ ꯁꯤꯁꯦ ꯊꯥꯏꯅꯉꯥꯏꯒꯤ ꯅꯤꯡꯊꯧ ꯂꯥꯛꯑꯝꯕꯒꯤ ꯁꯪꯂꯦꯟꯅꯤ ꯍꯥꯏ ꯃꯅꯨꯡ ꯑꯁꯤꯗ ꯇꯤꯟ ꯀꯥꯡ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯍꯥꯏ ꯑꯄꯨꯔꯤꯅ ꯇꯤꯟ ꯀꯥꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯒ ꯀꯩꯗꯧꯔꯒꯦ ꯑꯁ ꯅꯤꯡꯊꯧ ꯂꯥꯛꯄꯒꯤꯕꯨ ꯃꯤꯅ ꯁꯨꯝ ꯀꯕꯛ ꯍꯥꯏꯅꯕꯒꯤ ꯋꯥꯅꯤꯗ ꯁꯤꯅ ꯍꯦꯛꯇ ꯑꯁꯦꯡꯕ꯭ꯔꯥ ꯑꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯄꯣꯠꯇꯦ ꯍꯥꯏ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯂꯩ ꯍꯥꯏꯗꯅ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯩ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯤꯒꯤ ꯂꯥꯏꯐꯝ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯆꯪꯕ ꯉꯝꯗꯦ ꯍꯥꯏ ꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯍꯦꯛ ꯍꯥꯡꯗꯣꯛꯎꯔꯕꯗꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯀꯩꯅꯣ ꯈꯔ ꯇꯧꯔꯒ ꯂꯥꯛꯏꯕ ꯃꯤꯁꯤꯡ ꯊꯣꯡ ꯍꯥꯡꯗꯣꯛꯏꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯨꯝꯅ ꯍꯥꯠꯂꯤ ꯍꯥꯏ ꯇꯤꯡꯀꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣ ꯁꯨꯁꯤꯜ ꯑꯩꯅ ꯑꯁꯨꯝ ꯍꯥꯏꯐꯦꯠ ꯄꯥꯎ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯁꯤꯗ ꯊꯣꯡ ꯍꯦꯛ ꯍꯥꯡꯗꯣꯛꯑꯕ ꯃꯤꯁꯛ ꯑꯗꯨꯗꯣ ꯂꯥꯏꯒꯤ ꯇꯤꯟꯒꯤꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯑꯩ ꯑꯃꯠꯇ ꯈꯪꯗꯦ ꯍꯣꯏ ꯇꯧꯕꯒꯤꯕꯨꯗꯤ ꯁꯤꯕ ꯅꯥꯕ ꯊꯣꯛꯏꯕꯨꯗꯤ ꯇꯥꯏ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯗꯨꯃꯗꯤ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗꯦ ꯍꯥꯏ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯊꯥꯏꯅꯉꯥꯏꯒꯤ ꯅꯤꯡꯊꯧ ꯂꯥꯛꯑꯝꯕ ꯖꯒꯥ ꯑꯣꯏꯕꯅꯤꯅ ꯁꯅꯥ ꯂꯨꯄꯥꯁꯨ ꯑꯗꯨꯃꯛ ꯂꯩꯕꯖꯥꯠꯅꯤ ꯑꯗꯨꯗ ꯅꯤꯡꯊꯧꯅꯁꯨ ꯊꯣꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯥꯡꯗꯣꯛꯇꯅꯕ ꯍꯥꯏꯗꯅ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯚꯨꯠ ꯄ꯭ꯂꯦꯠꯅ ꯃꯌꯥꯝ ꯑꯃ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯂꯝꯃꯤ ꯍꯥꯏ ꯑꯗꯣ ꯊꯥꯏꯅꯉꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯅꯪ ꯀꯩꯗꯧꯔꯒꯦ ꯁꯨꯁꯤꯜꯅ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯣ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯨꯠꯇ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯔꯒ ꯑꯃꯨꯛꯇꯪꯗꯤ ꯆꯠꯂꯒ ꯌꯦꯡꯉꯨꯁꯤ ꯀꯅꯥꯅ ꯈꯪꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯂꯩꯔꯝꯃꯕꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯐꯪꯂꯒ ꯂꯥꯏꯕꯛ ꯑꯁꯤ ꯄꯩꯁꯥ ꯄꯥꯏꯌꯣ ꯍꯥꯏꯗꯅ ꯇꯝꯂꯝꯂꯕꯗꯤ ꯑꯩꯈꯣꯏ ꯄꯩꯁꯥ ꯄꯥꯏꯕ ꯀꯨꯏꯍꯧꯔꯣꯏꯗ꯭ꯔꯤꯕꯅꯤ ꯑꯄꯨꯔꯤꯅ ꯅꯪꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯆꯨꯝꯂꯗ꯭ꯔꯅꯦ ꯅꯠꯇꯦ ꯁꯦꯡꯕꯨ ꯁꯦꯡꯒꯗ꯭ꯔꯥ ꯍꯥꯏꯕ ꯁꯦꯡꯕ ꯁꯦꯡꯗꯕ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯗ꯭ꯔꯤ ꯕꯕꯥꯍꯣꯏ ꯏꯄꯨꯍꯣꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯁꯅꯥ ꯂꯨꯄꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩ ꯍꯥꯏ ꯃꯐꯝ ꯑꯁꯤꯁꯨ ꯁꯣꯡꯗꯤ ꯌꯥꯝꯅ ꯁꯣꯡꯕ ꯖꯥꯠꯅꯤꯗ ꯁꯥ ꯀꯩ ꯈꯔꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯖꯥꯠꯅꯤ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯄꯨꯔꯤꯅ ꯑꯁ ꯏꯇꯥꯎ ꯃꯗꯨ ꯆꯠꯄ ꯃꯇꯝꯗ ꯈꯖꯤꯛꯇꯪ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯃꯥꯜꯂꯤꯗ ꯇꯤꯡꯀꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣꯁꯦ ꯆꯠꯄꯅꯤ ꯆꯠꯂꯕꯗꯤ ꯑꯩꯁꯨ ꯃꯁꯤꯒꯤ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯅꯤꯡꯕꯅꯤ ꯆꯠꯄꯅꯤ ꯆꯠꯂꯕꯗꯤ ꯈꯨꯠꯇ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯔꯒ ꯆꯠꯇ꯭ꯔꯒꯗꯤ ꯌꯥꯔꯣꯏ ꯎꯔꯤ ꯈꯣꯝꯕꯅ ꯌꯥꯝꯅ ꯃꯨꯟꯅ ꯅꯤꯡꯁꯤꯡꯂꯒ ꯃꯍꯥꯛꯅ ꯁꯨꯝ ꯍꯥꯏꯔꯛꯏ ꯈꯨꯠꯇ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯔꯒ ꯑꯃꯨꯛꯇꯪꯗꯤ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯆꯠꯂꯒ ꯌꯦꯡꯕꯅꯗꯤ ꯐꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯌꯥ ꯊꯣꯏꯅꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯁꯨꯁꯤꯜꯅ ꯌꯥꯔꯦ ꯊꯥꯖꯕ ꯃꯤꯅ ꯂꯥꯛꯆꯔꯁꯅꯨ ꯊꯥꯖꯗꯕ ꯃꯤꯅ ꯂꯥꯛꯇ꯭ꯔꯁꯅꯨ ꯌꯥꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯎꯔꯤ ꯈꯣꯝꯕꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯊꯥꯖꯗꯕꯒꯤ ꯋꯥ ꯅꯠꯇꯦ
ꯀꯅꯥꯅ ꯈꯪꯕ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯦ ꯐꯥꯔꯒ ꯍꯨꯔꯥꯟꯕ ꯂꯥꯛꯑꯦꯅ ꯐꯥꯔꯒ ꯇꯞ ꯇꯥꯅ ꯐꯨꯔ ꯊꯥꯔꯛꯑꯕꯗꯤ? ꯎꯔꯤ ꯈꯣꯝꯕꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯁꯨꯁꯤꯜꯅ ꯌꯥꯔꯦ, ꯑꯍꯤꯡꯗꯣ ꯇꯨꯝꯒꯅꯤ ꯍꯥꯏꯗꯅ ꯅꯪꯒꯤ ꯅꯁꯥꯗꯣ ꯀꯤꯔꯕꯗꯤ, ꯍꯥꯏꯕꯗꯤ ꯃꯪꯂꯥꯛꯅꯅꯤ ꯍꯥꯏꯗꯨꯅ ꯀꯤꯔꯕꯗꯤ ꯇꯨꯝꯃꯨꯅꯨ ꯑꯁꯤ ꯍꯥꯏꯔꯒ ꯎꯔꯤ ꯈꯣꯝꯕ ꯑꯃꯗꯤ ꯁꯨꯁꯤꯜ ꯃꯔꯩ ꯉꯥꯏꯍꯥꯛꯇꯪ ꯇꯧꯅꯩ꯫ ꯃꯗꯨꯗ ꯇꯤꯡꯀꯨꯅ ꯁꯨꯝ ꯍꯥꯏꯔꯛꯏ, ꯑꯁꯤ ꯌꯥꯔꯤꯁꯤ, ꯅꯕꯥꯅꯤꯒꯤ ꯃꯔꯩ ꯑꯁꯤ ꯍꯦꯛꯇ ꯇꯧꯔꯛꯏ, ꯀꯔꯤ ꯂꯥꯏꯅꯕꯨ ꯁꯥꯔꯛꯄꯅꯣ ꯈꯪꯗꯦ꯫ ꯌꯥꯔꯦ, ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯇꯥꯍꯟꯗꯅ ꯑꯗꯨꯝ ꯂꯣꯟꯅ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯎꯔꯤ ꯈꯣꯝꯕ, ꯆꯠꯂꯁꯤ ꯏꯇꯥꯎ, ꯑꯩꯈꯣꯏ ꯃꯔꯤ ꯆꯠꯂꯁꯤ꯫ ꯃꯐꯝ ꯖꯒꯥꯁꯤꯗ ꯀꯩꯀꯩ ꯂꯩꯕꯅꯣ ꯍꯥꯏꯕꯗꯣ ꯐꯖꯅ ꯌꯦꯡꯊꯣꯛꯑꯁꯤ꯫ ꯁꯅꯥ ꯂꯨꯄꯥ ꯂꯩ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯇꯥꯔꯕꯅꯤꯅ ꯃꯐꯝ ꯖꯒꯥꯁꯤꯗ ꯑꯩꯈꯣꯏꯁꯨ ꯁꯅꯥ ꯂꯨꯄꯥ ꯑꯁꯤ ꯐꯖꯅ ꯐꯪꯂꯕꯗꯤ ꯌꯨꯝ ꯑꯁꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯅ ꯎꯔꯤ ꯈꯣꯝꯕ ꯃꯍꯥꯛꯅ ꯃꯗꯨꯒꯤ ꯃꯐꯝ ꯖꯒꯥꯗꯨ ꯍꯦꯛ ꯌꯦꯡꯊꯣꯛꯄ ꯃꯇꯝꯗ ꯃꯐꯝ ꯖꯒꯥꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤꯗ ꯌꯥꯝꯅ ꯆꯠꯅꯤꯡꯕ ꯑꯃꯗꯤ ꯐꯥꯎꯔꯛꯏ꯫ ꯎꯔꯤ ꯈꯣꯝꯕꯁꯨ ꯐꯠꯂꯩꯁꯤꯜꯂꯛꯑꯕ ꯃꯇꯨꯡꯗ ꯌꯥꯔꯦ ꯍꯥꯏꯗꯅ ꯍꯥꯏꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯍꯪꯆꯤꯠꯇꯨ ꯆꯠꯂꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏ ꯃꯁꯦꯜ ꯑꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯦ꯫ ꯑꯁꯨꯝꯅ ꯎꯔꯤ ꯈꯣꯝꯕ ꯆꯠꯀꯗꯧꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯃꯥꯅ ꯊꯣꯡꯕ ꯆꯥꯛꯅꯟ ꯆꯥꯔꯒ ꯃꯃꯥ ꯃꯦꯝꯆꯧꯕꯤꯗ ꯑꯁꯨꯝ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯑꯩ ꯏꯃꯥꯟꯅꯕꯁꯤꯡꯒ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩꯀꯣ꯫ ꯀꯔꯤ ꯊꯕꯛꯅꯣ ꯏꯕꯨꯡꯉꯣ? ꯏꯃꯥ, ꯑꯩꯈꯣꯏꯁꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯔꯤꯁꯤ ꯋꯥ ꯈꯔ ꯈꯟꯅꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯍꯥꯟ ꯈꯟꯅꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯃꯤ꯫ ꯃꯗꯨꯗ ꯃꯃꯥ ꯃꯦꯝꯆꯧꯅ, ꯑꯁ, ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯄꯥꯝꯈꯤꯗ꯭ꯔꯦꯗ ꯏꯕꯨꯡꯉꯣ, ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯀꯩꯀꯩꯅꯣ ꯈꯔꯁꯨ ꯇꯧꯏ ꯍꯥꯏꯗꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕꯅꯤ꯫ ꯏꯃꯥ, ꯃꯐꯝ ꯖꯒꯥꯗꯨꯗ ꯁꯅꯥ ꯂꯨꯄꯥ ꯂꯩ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠꯇꯪ ꯆꯪꯂꯒ ꯌꯦꯡꯉꯨꯒꯦ꯫ ꯂꯩꯔꯝꯂꯒꯅ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯖꯒꯥꯗꯨ ꯂꯨꯠ ꯇꯧꯔꯒ ꯊꯣꯛꯂꯛꯀꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗꯁꯨ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯀꯩꯀꯩꯅꯣ ꯈꯔ ꯆꯪꯗꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯀꯩꯀꯩꯅꯣ ꯈꯔ ꯄꯨꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥ ꯎꯔꯤ ꯈꯣꯝꯕꯅ ꯍꯥꯏꯔꯛꯏꯕ ꯋꯥꯐꯝ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯃꯃꯥꯅꯁꯨ ꯌꯥꯅꯤꯡꯗꯦ꯫ ꯇꯧꯕꯇꯕꯨ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯣ ꯃꯃꯥ ꯑꯣꯏꯕꯤ ꯃꯍꯥꯛꯁꯨ ꯃꯁꯥꯁꯦ ꯈꯔ ꯈꯖꯤꯛꯁꯨ ꯌꯥꯅꯤꯡꯕꯁꯨ ꯑꯗꯨꯃꯛ ꯐꯥꯎꯏ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯨ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤ ꯐꯪꯂꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯔꯒ ꯋꯥꯈꯜꯗꯁꯨ ꯑꯗꯨꯃꯛ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥ ꯎꯔꯤ ꯈꯣꯝꯕꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯛꯂꯕ ꯃꯇꯝꯗ ꯃꯃꯥꯁꯨ ꯌꯥꯔꯦ꯫ ꯃꯃꯥ ꯃꯦꯝꯆꯧꯅ ꯍꯦꯛ ꯑꯌꯥꯕ ꯄꯤꯔꯛꯄ ꯃꯇꯝꯗ ꯎꯔꯤ ꯈꯣꯝꯕ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯑꯁꯨꯝ ꯇꯧꯗꯅ ꯃꯈꯣꯏꯁꯨ ꯃꯈꯨꯠꯇ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯈꯔ ꯄꯥꯏꯔꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯥꯅ ꯑꯁꯨꯝ ꯂꯥꯛꯄ ꯍꯧꯔꯛꯂꯦ꯫ ꯎꯔꯤ ꯈꯣꯝꯕꯅ ꯁꯨꯝ ꯍꯥꯏꯔꯛꯏ, ꯏꯇꯥꯎꯁꯥ, ꯑꯩꯗꯤ ꯃꯐꯝ ꯖꯒꯥꯁꯤ ꯀꯌꯥꯁꯨ ꯊꯣꯏꯅ ꯈꯪꯕꯗꯤ ꯑꯣꯏꯗꯦ꯫ ꯁꯨꯁꯤꯜ, ꯅꯪꯅ ꯃꯐꯝ ꯖꯒꯥꯁꯤꯒꯤ ꯃꯔꯝꯗ ꯈꯔ ꯈꯪꯕ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯃꯃꯥꯡ ꯊꯥꯔꯒ ꯆꯠꯂꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯨꯁꯤꯜꯁꯨ ꯃꯃꯥꯡ ꯊꯥꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯨꯠꯇꯁꯨ ꯇꯣꯔꯆ ꯈꯔ ꯄꯥꯏꯔꯒ ꯑꯗꯨꯝ ꯂꯥꯛꯄꯅꯤ ꯃꯈꯣꯏ ꯃꯔꯤ ꯑꯁꯤ꯫ ꯃꯐꯝ ꯖꯒꯥꯗꯣ ꯈꯔ ꯌꯧꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯁꯨꯁꯤꯜꯅ ꯁꯨꯝ ꯍꯥꯏꯔꯛꯏ, ꯍꯥꯏ, ꯉꯥꯏꯈꯣ, ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯁꯅꯥꯗꯨ ꯂꯩꯔꯝꯂꯦ ꯍꯥꯏꯅ ꯈꯜꯂꯁꯤ, ꯃꯐꯝ ꯖꯒꯥꯁꯤꯗ ꯆꯪꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯁꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯑꯐꯪ ꯑꯐꯪꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯌꯦꯟꯅꯁꯤ ꯍꯥꯏꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯑꯐꯪ ꯑꯐꯪꯕꯁꯤꯡꯗꯨꯅ ꯂꯣꯏꯅ ꯑꯣꯏꯅꯔꯒ ꯐꯪꯗꯕꯁꯤꯡ, ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯐꯪꯕ ꯃꯤꯑꯣꯏꯁꯤꯡꯅ ꯌꯥꯝꯅ ꯑꯗꯨꯝ ꯐꯪꯕ ꯑꯗꯨꯒ ꯈꯖꯤꯛ ꯐꯪꯕ ꯃꯤꯑꯣꯏꯁꯤꯡꯅ ꯈꯖꯤꯛ ꯑꯗꯨꯝ ꯐꯪꯕ ꯑꯗꯨꯝꯅ ꯇꯧꯅꯁꯤ ꯍꯥꯏꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯇꯧꯁꯤ ꯍꯥꯏꯕ꯭ꯔꯥ? ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕꯅꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯎꯔꯤ ꯈꯣꯝꯕꯅ ꯁꯨꯝ ꯍꯥꯏꯔꯛꯏ, ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯇꯧꯔꯒꯨꯝꯁꯤꯗ, ꯑꯐꯪ ꯑꯐꯪꯕꯗꯣ ꯑꯗꯨꯝ ꯌꯦꯟꯅꯔꯁꯤ꯫ ꯇꯤꯡꯀꯨꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯝꯅ ꯍꯦꯛ ꯐꯔꯅꯤꯗ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯁꯤ ꯃꯈꯣꯏꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏ ꯃꯔꯤꯁꯤ ꯄꯨꯂꯞ ꯂꯥꯛꯄꯅꯤ꯫ ꯃꯐꯝ ꯖꯒꯥꯁꯤ ꯆꯤꯡꯁꯨ ꯀꯥꯈꯠꯂꯛꯄ ꯃꯇꯝ ꯑꯣꯏꯕꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯁꯥꯁꯤ ꯌꯥꯝꯅ ꯆꯣꯛꯊꯩ꯫ ꯆꯤꯡ ꯑꯁꯤ ꯈꯔꯁꯨ ꯉꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯥꯈꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯎꯔꯤ ꯈꯣꯝꯕꯅ ꯑꯁꯨꯝ ꯍꯥꯏꯔꯛꯏ, ꯏꯇꯥꯎꯁꯥ, ꯃꯐꯝ ꯖꯒꯥꯁꯤ ꯑꯩꯁꯨ ꯍꯥꯟꯅ ꯆꯠꯈ꯭ꯔꯕꯒꯨꯝꯅ ꯏꯁꯥꯗ ꯐꯥꯎꯏꯗ꯫ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯕꯨ ꯏꯁꯥꯁꯤ ꯁꯤꯒꯤ ꯃꯐꯝ ꯖꯒꯥꯁꯤ ꯆꯠꯈ꯭ꯔꯕꯅꯣ? ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯈꯜꯗꯁꯨ ꯃꯆꯦꯠ ꯃꯆꯦꯠ ꯈꯔ ꯅꯤꯡꯁꯤꯡꯉꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯁꯤꯡꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯅꯤꯡꯁꯤꯡꯕꯒ ꯑꯃꯠꯇ ꯍꯦꯛ ꯊꯣꯛꯇ꯭ꯔꯕꯅꯤ꯫ ꯎꯔꯤ ꯈꯣꯝꯕꯒꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯃꯁꯦ ꯃꯔꯥꯡ ꯑꯣꯏꯅ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯔꯒ ꯃꯍꯥꯛꯅ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯃꯐꯝ ꯖꯒꯥꯁꯤꯗ ꯃꯍꯥꯛꯅ ꯂꯥꯛꯈꯤꯕꯒꯨꯝꯅ ꯃꯁꯥꯁꯤ ꯈꯔꯗꯤ ꯅꯤꯡꯁꯤꯡꯕꯗꯤ ꯐꯥꯎꯏ꯫
ꯑꯁꯨꯝꯅ ꯎꯔꯤ ꯈꯣꯝꯕ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯑꯃ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯈꯔ ꯎꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯎꯔꯤ ꯈꯣꯝꯕꯅ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯤꯡ ꯑꯁꯤ ꯂꯣꯟꯅ ꯀꯧꯔꯛꯄꯅꯤ꯫ ꯎꯔꯤ ꯈꯣꯝꯕ ꯃꯍꯥꯛꯀꯤ ꯅꯥꯀꯣꯡ ꯑꯁꯤ ꯉꯥꯏꯍꯥꯛꯇꯪ ꯃꯦꯟꯁꯤꯜꯂꯒ ꯈꯥꯡꯉꯤ꯫ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯁꯤ ꯇꯥꯅꯤꯡꯗꯕ ꯃꯔꯝꯅ ꯎꯔꯤ ꯈꯣꯝꯕꯒꯤ ꯃꯇꯧꯗꯨꯗ "ꯁꯤ ꯏꯇꯥꯎ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯀꯩꯗꯧꯔꯒꯦ?" ꯇꯤꯡꯀꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯎꯔꯤ ꯈꯣꯝꯕꯅ ꯁꯨꯝꯅ ꯍꯥꯏ, "ꯏꯇꯥꯎ, ꯑꯩꯒꯤ ꯅꯥꯀꯣꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯕꯒꯨꯝꯅ, ꯅꯥꯀꯣꯡ ꯑꯁꯤꯗ ꯃꯨꯔꯨꯝ ꯁꯣꯟꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯏ." ꯎꯔꯤ ꯈꯣꯝꯕꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯁꯨꯁꯤꯜꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯁ ꯌꯥꯔꯦꯗ, ꯅꯅꯥꯅ ꯏꯄꯪ ꯄꯪꯉꯤꯡꯈꯩ ꯂꯥꯛꯑꯒ ꯁ꯭ꯋꯥꯏꯁꯤꯗ ꯑꯃꯨꯛ ꯈꯣꯟꯖꯦꯜ ꯇꯥꯏꯑꯒ ꯑꯗꯨ ꯇꯧꯋꯦꯒ ꯇꯧꯋꯦꯒ, ꯅꯠꯇꯦ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯃꯨꯛ ꯃꯊꯤ ꯐꯣꯡꯂꯛꯀꯗꯧꯔꯦ ꯑꯃꯨꯛ ꯍꯥꯏꯔꯛꯀꯗꯧꯔꯤꯕ꯭ꯔꯣ? ꯑꯗꯨ ꯇꯧꯔꯒ ꯀꯇꯨ ꯀꯔꯟ ꯌꯨꯝ ꯑꯁꯤ, ꯍꯥꯏꯕꯗꯤ ꯃꯁꯤꯒꯤ ꯌꯨꯝ ꯃꯆꯥꯁꯤ ꯃꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯀꯦ ꯍꯥꯏꯕꯗꯤ ꯋꯥꯈꯜ ꯈꯟꯒꯨꯝꯁꯤꯀꯣ꯫ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯃꯕꯨ ꯑꯣꯏꯔꯣ ꯂꯣꯏꯅ ꯊꯦꯡꯅꯒꯗꯕꯅꯤ, ꯉꯝꯅꯕ ꯊꯦꯡꯅꯁꯤ." ꯎꯔꯤ ꯈꯣꯝꯕꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯊꯦꯡꯅꯕꯒꯤ ꯋꯥꯕꯨꯗꯤ ꯑꯩꯁꯨ ꯊꯦꯡꯅꯒꯦꯗ, ꯑꯗꯨꯗ ꯑꯩꯒꯤ ꯅꯥꯀꯣꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯄꯒꯨꯝ ꯇꯧꯔꯤꯕꯁꯤ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ." ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯃꯔꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯌꯦꯡꯕꯒꯨꯝꯅ ꯑꯗꯨꯝ ꯃꯊꯛꯇꯒꯤ ꯌꯦꯡꯗꯨꯅ ꯂꯩ꯫ ꯎꯔꯤ ꯈꯣꯝꯕ ꯃꯁꯥꯁꯤ ꯁꯥꯍꯨꯝ ꯈꯔꯗꯤ ꯑꯗꯨꯃꯛ ꯐꯪꯏ꯫ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯂꯩꯗꯅ ꯑꯗꯨꯝ ꯌꯦꯡꯏ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯃꯊꯛ ꯑꯁꯤꯗ, ꯍꯥꯏꯕꯗꯤ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯃꯊꯛ ꯑꯁꯤꯗ ꯅꯞꯇꯅ ꯃꯈꯣꯏ ꯃꯔꯤꯗ ꯌꯦꯡꯂꯛꯄꯒꯨꯝꯅ ꯍꯦꯛꯇ ꯐꯥꯎꯏ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯦꯛꯇ ꯌꯦꯡꯁꯤꯜꯂꯨꯔꯒꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯔꯝꯗꯦ꯫ ꯎꯔꯤ ꯈꯣꯝꯕ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯒ ꯃꯐꯝ ꯖꯒꯥꯁꯤ ꯃꯍꯥꯛꯅ ꯍꯥꯟꯅ ꯂꯥꯛꯑꯝꯕꯒꯨꯝꯅ ꯑꯗꯨꯝ ꯐꯥꯎꯗꯨꯅ ꯂꯩꯔꯤ꯫ ꯁꯤꯒꯤ ꯃꯐꯝ ꯖꯒꯥꯁꯤꯗꯤ ꯑꯩꯅ ꯂꯥꯛꯑꯝꯕꯒꯨꯝ ꯇꯧꯔꯦꯗ, ꯁꯤꯒꯤ ꯃꯐꯝ ꯖꯒꯥꯁꯤꯗꯤ." ꯑꯁꯤ ꯍꯥꯏꯔꯒ ꯃꯨꯔꯨꯝ ꯁꯣꯜꯂꯛꯄꯗꯨꯗ ꯇꯤꯡꯀꯨꯅ ꯍꯥꯏꯔꯛꯏ, "ꯍꯥ, ꯃꯐꯝ ꯖꯒꯥꯁꯤ ꯅꯪ ꯂꯥꯛꯑꯝꯃꯦ ꯍꯥꯏꯕ꯭ꯔꯣ?" "ꯏꯇꯥꯎ, ꯃꯐꯝ ꯖꯒꯥꯁꯤ ꯑꯩꯅ ꯍꯥꯟꯅ ꯂꯥꯛꯑꯝꯕꯒꯨꯝꯅ ꯑꯩꯒꯤ ꯏꯁꯥꯁꯤ ꯈꯔꯗꯤ ꯐꯥꯎꯏ." ꯎꯔꯤ ꯈꯣꯝꯕꯒꯤ ꯃꯇꯧꯗꯨꯗ ꯇꯤꯡꯀꯨꯅ ꯁꯨꯝ ꯍꯥꯏꯔꯛꯏ, "ꯉꯥꯏꯈꯣꯗ, ꯃꯐꯝ ꯖꯒꯥꯁꯤꯗꯤ ꯅꯪ ꯑꯩ ꯏꯍꯥꯟ ꯍꯥꯟꯅ ꯆꯠꯄ ꯃꯐꯝ ꯅꯠꯇꯦ, ꯉꯁꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯆꯠꯄ ꯅꯠꯇ꯭ꯔꯣ?" ꯎꯔꯤ ꯈꯣꯝꯕꯅ, "ꯃꯥꯅꯤ, ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯐꯝ ꯖꯒꯥꯁꯤ ꯑꯩꯅ ꯍꯥꯟꯅ ꯂꯥꯛꯑꯝꯕꯒꯨꯝꯅ ꯏꯁꯥꯁꯤ ꯀꯩꯅꯣꯝꯃꯗꯤ ꯏꯐꯥꯎ ꯐꯥꯎꯏꯗ." ꯎꯔꯤ ꯈꯣꯝꯕꯒꯤ ꯃꯇꯧꯗꯨꯗ ꯁꯨꯁꯤꯜꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯣ ꯌꯥꯔꯦ, ꯍꯥꯟꯅ ꯂꯥꯛꯄꯕꯨ ꯑꯣꯏꯒꯦꯔꯥ ꯀꯣꯟꯅ ꯂꯥꯛꯄꯕꯨ ꯑꯣꯏꯒꯦꯔꯥ, ꯌꯥꯔꯦ, ꯃꯐꯝ ꯖꯒꯥꯁꯤ ꯌꯧꯁꯤꯜꯂꯛꯑꯕꯅꯤ꯫ ꯁꯅꯥ ꯂꯨꯄꯥ ꯀꯩꯅꯣ ꯈꯔ ꯐꯛꯀꯥꯏꯅꯕ ꯑꯩꯈꯣꯏꯁꯨ ꯁꯤꯟꯕ ꯂꯥꯡꯕ ꯇꯧꯔꯁꯤ." ꯑꯁꯤ ꯍꯥꯏꯔꯒ ꯇꯤꯡꯀꯨ ꯑꯃꯗꯤ ꯑꯄꯨꯔꯤ ꯑꯗꯨꯒ ꯎꯔꯤ ꯈꯣꯝꯕ ꯁꯨꯁꯤꯜ ꯃꯈꯣꯏꯁꯤ ꯐꯛꯀꯥꯏꯅꯕ ꯍꯥꯏꯗꯅ ꯀꯩꯅꯣ ꯈꯔ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯁꯨ ꯃꯅꯨꯡ ꯑꯁꯤ ꯐꯛꯀꯥꯏꯔꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯅ ꯐꯛꯀꯥꯏꯕ ꯍꯧꯔꯛꯄꯅꯤ꯫ ꯃꯐꯝ ꯑꯁꯤ ꯐꯛꯀꯥꯏꯕ ꯃꯇꯝꯗ ꯄꯥꯛꯅ ꯉꯝꯗꯦ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯇꯥꯗꯅꯕ ꯍꯥꯏꯗꯅ, ꯍꯥꯏꯕꯗꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯇꯥꯗꯅꯕ ꯍꯥꯏꯗꯅ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟ ꯁꯥꯖꯤꯟꯅ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯎꯔꯤ ꯈꯣꯝꯕꯅ ꯃꯈꯣꯏꯅ ꯐꯛꯀꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯆꯩꯅꯥꯈꯣꯜ ꯑꯃꯗꯤ ꯐꯥꯎꯗꯨꯅ ꯂꯩꯔꯤ꯫ ꯑꯄꯨꯔꯤꯅ, "ꯌꯥꯔꯦꯁꯦ, ꯅꯪꯅ ꯐꯛꯀꯥꯏꯔꯤꯕꯗꯣ ꯀꯩꯁꯨ ꯌꯥꯔꯣꯏ, ꯑꯩ ꯇꯧꯒꯦꯁꯦ." ꯑꯁꯤ ꯍꯥꯏꯔꯒ ꯁꯨꯁꯤꯜꯒꯤ ꯃꯈꯨꯠꯇꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯃꯨꯜꯂꯒ ꯊꯣꯡ ꯑꯗꯨ ꯐꯛꯀꯥꯏꯅꯕ ꯍꯥꯏꯗꯅ ꯇꯧꯏ꯫ ꯑꯗꯨꯕꯨ ꯊꯣꯡ ꯑꯁꯤ ꯐꯛꯀꯥꯏꯌꯨ ꯍꯥꯏꯕ ꯄꯥꯛꯅ ꯌꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯁꯤ ꯃꯊꯪ ꯐꯛꯀꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯃꯠꯇ ꯍꯦꯛ ꯌꯥꯗ꯭ꯔꯦ꯫ ꯀꯣꯟꯅꯊꯪꯗ ꯎꯔꯤ ꯈꯣꯝꯕ ꯃꯊꯟꯇ ꯉꯥꯏꯔꯦ ꯊꯣꯡ ꯑꯁꯤ ꯐꯛꯀꯥꯏꯗꯕ꯫ ꯇꯤꯡꯀꯨꯅ, "ꯏꯇꯥꯎ, ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯐꯛꯀꯥꯏꯒꯦꯔꯥ? ꯊꯣꯡꯁꯦ ꯐꯛꯀꯥꯏꯔꯒ ꯏꯇꯥꯎꯗ ꯁꯤꯒꯤ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯁꯤꯗꯩꯁꯤꯗ ꯁꯅꯥ ꯂꯨꯄꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯂꯒ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯍꯜꯂꯁꯤ." "ꯍꯣꯏ ꯏꯇꯥꯎ, ꯑꯩ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯎꯔꯤ ꯈꯣꯝꯕꯅ ꯊꯣꯡ ꯑꯁꯤ ꯐꯛꯀꯥꯏꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯈꯣꯏꯅ ꯐꯛꯀꯥꯏꯒꯗꯧꯔꯤꯕ ꯊꯣꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯆꯦꯟꯗꯨꯅ ꯄꯨꯕꯒꯨꯝꯅ, ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯅꯨꯡ ꯑꯁꯤꯗ ꯉꯪꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯏ꯫ ꯑꯗꯨꯒ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯈꯣꯜꯁꯤꯡ ꯑꯗꯨꯁꯨ ꯖꯦꯡ ꯖꯦꯡ ꯂꯥꯎꯅ ꯈꯤꯡꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯄꯅꯤ꯫
ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯨꯁꯤꯜꯅ ꯑꯁꯨꯝ ꯍꯥꯏꯔꯛꯏ, "ꯍꯩ, ꯃꯅꯨꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯏꯅꯤ꯫ ꯀꯅꯥꯅꯣ ꯁꯤꯕꯨ?" ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯔꯤ ꯑꯁꯤ ꯑꯗꯨꯝ ꯃꯈꯣꯜ ꯑꯗꯨ ꯇꯨꯃꯤꯟꯅ ꯇꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯆꯞ ꯍꯦꯛꯇ ꯂꯦꯞꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯦꯞꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯐꯪꯅꯕ ꯐꯛꯀꯥꯏꯔꯁꯤ ꯍꯥꯏꯗꯅ ꯊꯣꯡ ꯑꯗꯨ ꯑꯃꯨꯛꯇꯪ ꯄꯣꯞ ꯂꯥꯎꯅ ꯊꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯟꯅ ꯄꯨꯡꯊꯥ ꯊꯥꯗꯦ꯫ ꯎꯔꯤ ꯈꯣꯝꯕꯅ ꯊꯥꯔꯤꯕꯗꯨ, ꯎꯔꯤ ꯈꯣꯝꯕꯅ ꯍꯦꯛ ꯊꯥꯕ ꯃꯇꯝꯗ ꯊꯣꯡ ꯑꯁꯤ ꯃꯊꯟꯇ ꯐꯛꯀꯥꯏꯔꯛꯂꯤ꯫ ꯎꯔꯤ ꯈꯣꯝꯕꯅ ꯑꯃꯨꯛꯇꯪ ꯊꯥꯕꯗ ꯐꯛꯀꯥꯏꯔꯛꯄ ꯃꯇꯧ ꯑꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯀꯌా ꯊꯣꯏꯅ ꯉꯛꯇꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯎꯔꯤ ꯈꯣꯝꯕꯅ ꯊꯣꯡ ꯑꯁꯤ ꯑꯃꯨꯛꯇꯪ ꯊꯥꯕꯗ ꯐꯛꯀꯥꯏꯔꯦ ꯍꯥꯏꯔꯒ ꯃꯁꯥꯁꯤꯡ ꯑꯁꯤ ꯉꯛꯄꯅ ꯁꯨꯛꯈꯝ ꯊꯦꯡꯂꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯎꯔꯤ ꯈꯣꯝꯕ ꯃꯈꯣꯏꯁꯨ ꯃꯅꯨꯡ ꯑꯁꯤꯗ ꯃꯩ ꯑꯗꯨ ꯀꯥꯞꯇꯅ ꯆꯪꯂꯛꯄꯅꯤ꯫ ꯎꯔꯤ ꯈꯣꯝꯕꯅ ꯃꯩ ꯑꯁꯤ ꯀꯥꯞꯇꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕ ꯁꯥꯍꯨꯝ ꯈꯔ ꯐꯪꯕ ꯍꯧꯔꯛꯄꯅꯤ꯫ ꯎꯔꯤ ꯈꯣꯝꯕꯅ, "ꯃꯐꯝ ꯖꯒꯥ ꯑꯁꯤ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯒ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯤ." ꯎꯔꯤ ꯈꯣꯝꯕꯒꯤ ꯃꯇꯧꯗꯨꯗ ꯇꯤꯡꯀꯨꯅ ꯁꯨꯝ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯅꯪꯕꯨ ꯀꯔꯤ ꯊꯣꯛꯇ꯭ꯔꯒꯦ? ꯏꯇꯥꯎ, ꯃꯐꯝ ꯖꯒꯥ ꯑꯁꯤ ꯑꯩꯁꯨ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃ ꯑꯗꯨꯝ ꯏꯇꯧ ꯇꯧꯔꯒ ꯂꯩꯔꯦ." ꯁꯨꯁꯤꯜꯅ, "ꯌꯥꯔꯦꯁꯦ, ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯋꯥꯈꯜ ꯑꯗꯨ ꯈꯜꯂꯒ ꯂꯩꯔꯅꯨ ꯌꯥꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯒ ꯑꯃꯨꯛꯇꯪ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯍꯨꯔꯥꯟꯅꯕ ꯇꯧꯁꯤ." ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯨꯡꯗ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯁꯅꯥ ꯂꯨꯄꯥ ꯂꯩꯐꯝꯁꯤꯡ ꯑꯗꯨ ꯍꯣꯠꯇꯨꯅ ꯊꯤꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯊꯤꯕ ꯃꯇꯝ ꯑꯗꯨꯗ ꯎꯔꯤ ꯈꯣꯝꯕꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯑꯗꯨꯝ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯐꯝ ꯑꯁꯤꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯈꯔꯁꯨ ꯂꯩꯔꯝꯃꯤ꯫ ꯊꯥꯡ ꯇꯦꯟ ꯆꯨꯡꯒꯣꯏꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯁꯤ ꯎꯔꯒ ꯎꯔꯤ ꯈꯣꯝꯕꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯏ꯫ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯑꯁꯤ ꯃꯍꯥꯛꯅ ꯍꯥꯟꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯄꯥꯏꯔꯝꯕꯒꯨꯝꯅ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯈꯜꯂꯤ꯫ ꯎꯔꯤ ꯈꯣꯝꯕꯅ, "ꯊꯥꯡ ꯃꯌꯥꯝ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯁꯤꯒꯤ ꯃꯌꯥꯝ ꯑꯁꯤꯕꯨ ꯑꯩꯅ ꯍꯥꯟꯅ ꯄꯥꯏꯔꯝꯃꯕ꯭ꯔꯅꯦ? ꯄꯥꯏꯔꯝꯗ꯭ꯔꯤꯗ." ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯆꯠꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯎꯔꯤ ꯈꯣꯝꯕꯒꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯃꯌꯥꯁꯤ ꯃꯁꯤꯗꯩꯁꯤꯗ ꯂꯤꯟ ꯑꯃ ꯏꯟꯅꯔꯛꯄꯅꯤ꯫ ꯂꯤꯟ ꯑꯁꯤ ꯎꯔꯤ ꯈꯣꯝꯕꯒꯤ ꯃꯈꯣꯡ ꯃꯌꯥꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯁꯤꯗ ꯍꯥꯏꯐꯦꯠ ꯌꯦꯠꯂꯝꯂꯕ ꯃꯇꯨꯡꯗ ꯎꯔꯤ ꯈꯣꯝꯕ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯂꯤꯟ ꯑꯁꯤꯅ ꯎꯔꯤ ꯈꯣꯝꯕꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯀꯥꯆꯤꯜ ꯑꯃꯗ ꯆꯦꯟꯁꯤꯟꯗꯨꯅ ꯃꯥꯡꯈ꯭ꯔꯦ꯫ ꯎꯔꯤ ꯈꯣꯝꯕ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯍꯦꯛ ꯇꯥꯗ꯭ꯔꯕꯅꯤ꯫ ꯎꯔꯤ ꯈꯣꯝꯕꯅ, "ꯑꯃꯕꯨ ꯑꯣꯏꯔꯣ, ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯑꯩ ꯁꯅꯥ ꯂꯨꯄꯥ ꯍꯨꯔꯥꯟꯕ ꯂꯥꯛꯄꯅꯤ꯫ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤ ꯍꯨꯔꯥꯜꯂꯒ ꯌꯨꯝꯗ ꯍꯟꯗꯕ ꯌꯥꯔꯣꯏꯗ꯭ꯔꯤ." ꯑꯁꯤ ꯍꯥꯏꯔꯒ ꯎꯔꯤ ꯈꯣꯝꯕ ꯃꯐꯝ ꯖꯒꯥꯗꯨ ꯁꯨꯝ ꯆꯠꯂꯒ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯈꯣꯡꯅ ꯅꯦꯠꯂꯤꯕ ꯖꯒꯥꯗꯨ ꯃꯗꯨꯗ ꯃꯈꯥꯗ ꯀꯣꯝ ꯑꯃ ꯂꯩꯕꯒꯨꯝꯅ ꯃꯈꯣꯜ ꯑꯁꯤ ꯗꯨꯛ ꯂꯥꯎꯕ ꯈꯔ ꯇꯥꯕ ꯍꯧꯔꯛꯄꯅꯤ꯫ ꯎꯔꯤ ꯈꯣꯝꯕꯅ ꯃꯈꯣꯡ ꯑꯁꯤ ꯊꯤꯜꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯃꯈꯥꯗ ꯎꯕꯥꯛꯀꯨꯝꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯔꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯈꯔ ꯅꯟꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯀꯣꯝꯒꯨꯝꯅ ꯈꯔ ꯁꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯎꯔꯤ ꯈꯣꯝꯕ ꯃꯍꯥꯛꯀꯤ ꯃꯁꯥꯅ ꯈꯪꯂꯤ꯫ ꯑꯁꯨꯝꯅ ꯎꯔꯤ ꯈꯣꯝꯕ ꯄꯥꯛꯊꯛꯈꯤꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯖꯒꯥꯗꯨ ꯈꯔ ꯊꯨꯒꯥꯏꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯅꯨꯡ ꯑꯁꯤꯗ ꯀꯣꯝ ꯑꯆꯧꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯎꯔꯤ ꯈꯣꯝꯕ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯈꯪꯂꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯗ ꯀꯧꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯀꯣꯝ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯗ ꯎꯔꯤ ꯈꯣꯝꯕꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯇꯤꯡꯀꯨ ꯑꯃꯗꯤ ꯑꯄꯨꯔꯤ, ꯁꯨꯁꯤꯜ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯈꯔ ꯐꯛꯀꯥꯏꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯊꯥꯏꯅꯉꯥꯏꯒꯤ ꯎꯅ ꯁꯥꯕ ꯎꯄꯨ ꯃꯆꯥ ꯈꯔ ꯐꯪꯂꯤ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯁꯨꯁꯤꯜ ꯑꯃꯗꯤ ꯑꯄꯨꯔꯤ ꯌꯥꯝꯅ ꯍꯔꯥꯎꯔꯤ꯫ ꯄ꯭ꯔꯞ ꯂꯥꯎꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯡꯗꯣꯛꯇꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯁꯅꯥ ꯉꯥꯛꯇ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯏꯅꯉꯥꯏꯒꯤ ꯅꯤꯡꯊꯧꯒꯤ ꯂꯨꯍꯨꯞ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯄꯣꯠꯂꯝꯁꯤꯡ ꯈꯨꯗꯣꯞꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯐꯪꯂꯤ꯫ ꯑꯁꯨꯝꯅ ꯐꯪꯕꯁꯤꯗ ꯃꯈꯣꯏ ꯃꯔꯤ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯔꯤ꯫ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯧꯊꯣꯛꯂꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏꯁꯨ ꯎꯄꯨꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯂꯛꯇꯨꯅ ꯃꯥꯅ ꯊꯣꯛꯄ ꯇꯧꯗꯨꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤ ꯇꯥꯞ ꯂꯥꯛꯄ ꯍꯧꯔꯛꯏ꯫ ꯑꯁꯨꯝ ꯍꯦꯛ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯇꯤꯡꯀꯨ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤꯁꯨ ꯁꯅꯥ ꯂꯨꯄꯥꯁꯤ ꯀꯌꯥ ꯊꯣꯏꯅ ꯐꯪꯕ ꯑꯣꯏꯗꯦ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯪꯗ꯭ꯔꯤꯕꯁꯤ ꯑꯄꯨꯔꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯐꯪ ꯐꯪꯗꯦ꯫ ꯁꯨꯁꯤꯜꯁꯨ ꯏꯐꯪ ꯐꯪꯗꯦ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯐꯪꯂꯤꯕꯁꯤꯅ ꯎꯔꯤ ꯈꯣꯝꯕꯅ ꯌꯥꯝꯅ ꯐꯪꯏ꯫ ꯎꯔꯤ ꯈꯣꯝꯕꯗꯤ ꯅꯤꯡꯊꯧꯒꯤ ꯂꯨꯍꯨꯞꯅꯤ ꯍꯥꯏꯗꯅ ꯃꯍꯥꯛꯁꯨ ꯐꯪꯏ꯫ ꯃꯍꯥꯛꯅ ꯐꯪꯂꯤꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯪꯏ꯫
ꯃꯈꯣꯏ ꯃꯌꯥꯝꯅ ꯇꯞ ꯇꯞ ꯃꯨꯟꯅꯔꯛꯄ ꯃꯇꯝꯗ ꯎꯔꯤ ꯈꯣꯝꯕꯁꯨ ꯃꯨꯟꯅꯕꯅꯤ꯫ ꯃꯈꯣꯏꯅ ꯃꯨꯟꯅꯕꯁꯤꯁꯨ ꯑꯃꯒ ꯑꯃꯒ ꯆꯞ ꯆꯥꯅ ꯃꯨꯟꯅꯕꯅꯤ꯫ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯃꯃꯥꯟꯅꯕ ꯎꯔꯤ ꯈꯣꯝꯕꯅ ꯌꯥꯝꯅ ꯐꯪꯉꯝꯃꯤꯕꯅꯣ ꯍꯥꯏꯔꯒ ꯃꯈꯣꯏꯁꯨ ꯃꯁꯥꯗ ꯈꯔ ꯍꯥꯏꯐꯦꯠꯇꯤ ꯆꯤꯡꯅꯩ꯫ ꯎꯔꯤ ꯈꯣꯝꯕꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯗꯣ ꯄꯨꯔꯤ ꯑꯃꯗꯤ ꯁꯨꯁꯤꯜꯅ ꯌꯥꯝꯅ ꯀꯜꯂꯛꯏ꯫ ꯇꯤꯡꯀꯨꯅ ꯑꯁꯨꯝ ꯍꯥꯏꯔꯛꯏ, "ꯑꯁ ꯏꯇꯥꯎ, ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯌꯥꯝꯅ ꯐꯈ꯭ꯔꯦꯗ꯫ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯁꯤ ꯏꯃꯥꯒ ꯅꯪꯒ ꯈꯛꯇꯒꯤ ꯑꯣꯏꯔꯕꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯌꯥꯝꯈ꯭ꯔꯦ꯫ ꯃꯈꯣꯏ ꯃꯔꯤ ꯑꯁꯤ ꯀꯅꯥꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯌꯥꯝꯒꯦ ꯍꯥꯏꯗꯅ ꯌꯦꯡꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯔꯤꯁꯤ ꯍꯥꯏꯅꯔꯛꯂꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯎꯔꯤ ꯈꯣꯝꯕꯒꯤ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯎꯞꯄꯤꯕ ꯂꯨꯈꯨꯞ ꯑꯗꯨ ꯌꯦꯡꯂꯒ ꯁꯨꯁꯤꯜꯅ ꯑꯁꯨꯝ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯅꯪꯒꯤ ꯂꯨꯍꯨꯞ ꯑꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯏꯇꯥꯎ, ꯐꯖꯈ꯭ꯔꯦ꯫ ꯁꯤꯒꯤ ꯂꯨꯍꯨꯞ ꯑꯁꯤ ꯑꯩꯅ ꯍꯥꯟꯅ ꯃꯃꯥꯡꯊꯛꯇ ꯎꯞꯄꯝꯕꯒꯨꯝꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫ ꯈꯜꯂꯨ ꯈꯜꯂꯨ, ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦ ꯏꯇꯥꯎ." ꯑꯁꯤ ꯍꯥꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯁꯍꯨꯝ ꯑꯃ ꯆꯠꯈꯤꯕꯒꯨꯝꯅ ꯃꯈꯣꯏꯒꯤ ꯃꯁꯥꯁꯤ ꯈꯔꯁꯨ ꯐꯥꯎꯔꯛꯂꯤ꯫ ꯃꯈꯣꯏ ꯃꯔꯤꯁꯤ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤ ꯀꯅꯥꯅ ꯍꯦꯟꯅ ꯌꯥꯝꯂꯤꯕꯅꯣ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯁꯤ, ꯑꯗꯨꯒ ꯃꯐꯝ ꯑꯁꯤ ꯈꯔ ꯊꯨꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏꯁꯨ ꯁꯅꯥꯁꯤꯡ ꯑꯁꯤ ꯃꯁꯤꯡ ꯊꯤꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯃꯁꯤꯡ ꯊꯤꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯊꯣꯡ ꯑꯁꯤꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯗꯪ ꯂꯥꯎꯅ ꯍꯦꯛꯇ ꯀꯥꯎꯁꯤꯜꯂꯛꯂꯒ ꯊꯣꯡ ꯑꯁꯤ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯗꯨꯅ ꯂꯩ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏ ꯃꯔꯤꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ "ꯏꯇꯥꯎ, ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤ ꯃꯁꯤꯡ ꯈꯔ ꯊꯨꯅ ꯊꯤꯔꯒ ꯌꯨꯝꯗ ꯍꯜꯂꯁꯤ." ꯑꯁꯤ ꯍꯥꯏꯔꯒ ꯇꯤꯡꯀꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯇꯤꯡꯀꯨꯗꯤ ꯃꯍꯥꯛꯇꯤ ꯁꯅꯥ ꯂꯨꯄꯥꯁꯦ ꯀꯌꯥ ꯍꯦꯟꯅ ꯌꯥꯝꯗꯦ ꯈꯪꯂꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯊꯪ ꯃꯊꯪ ꯊꯤꯔꯛꯄ ꯃꯇꯝꯗ ꯁꯅꯥ ꯂꯨꯄꯥ ꯁꯦꯟꯌꯦꯛ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯌꯥꯝꯈ꯭ꯔꯦ꯫ ꯎꯔꯤ ꯈꯣꯝꯕꯅ ꯈꯣꯝꯂꯝꯂꯤꯕꯁꯤ ꯑꯁꯨꯝꯅ ꯌꯥꯝꯂꯦ ꯈꯪꯂꯕ ꯃꯇꯝ ꯑꯗꯨꯗ ꯑꯄꯨꯔꯤ ꯑꯃꯗꯤ ꯁꯨꯁꯤꯜ ꯃꯕꯥꯅꯤꯒꯤ ꯊꯃꯣꯏꯗ ꯀꯜꯂꯛꯄ ꯑꯃꯗꯤ ꯐꯥꯎꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯁꯨꯁꯤꯜꯅ ꯇꯨꯡꯗ ꯂꯩꯔꯤꯕ ꯊꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯁꯅꯥ ꯂꯨꯄꯥ ꯈꯔꯁꯨ ꯌꯥꯎꯗꯕ ꯖꯥꯠꯂꯥ? ꯑꯁꯤ ꯍꯥꯏꯔꯒ ꯁꯨꯁꯤꯜ ꯊꯥꯡ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯃꯍꯥꯛꯁꯦ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯁꯅꯥ ꯂꯨꯄꯥ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯁꯨ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤ ꯃꯁꯤꯡ ꯊꯤꯗꯨꯅ ꯑꯗꯨꯃꯛ ꯂꯩꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡꯗ ꯁꯨꯁꯤꯜ ꯊꯥꯡ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯈꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ, ꯋꯥꯈꯜꯗ ꯀꯩꯁꯨ ꯊꯣꯏꯅ ꯑꯃꯠꯇꯁꯨ ꯈꯟꯕ ꯇꯧꯗꯅ ꯂꯩꯔꯤꯕ ꯎꯔꯤ ꯈꯣꯝꯕꯒꯤ ꯃꯉꯛꯁꯝ ꯑꯗꯨ ꯃꯗꯨ ꯇꯝꯅ ꯍꯦꯛꯇ ꯊꯥꯡ ꯑꯁꯤꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯇꯤꯡꯀꯨ ꯃꯍꯥꯛꯁꯨ ꯃꯁꯥꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯎꯔꯤ ꯈꯣꯝꯕꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯖꯩ꯫ ꯎꯔꯤ ꯈꯣꯝꯕ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯍꯦꯛ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯎꯔꯤ ꯈꯣꯝꯕꯒꯤ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝ ꯑꯁꯤ ꯊꯕꯠ ꯂꯥꯎꯅ ꯍꯦꯛꯇ ꯀꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯀꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝ ꯑꯁꯤ ꯊꯔꯥꯛ ꯊꯔꯥꯛ ꯌꯥꯟꯗꯨꯅ ꯂꯩ꯫ ꯃꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯄꯨꯔꯤꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯁꯤꯗ ꯊꯥꯡ ꯑꯗꯨ ꯑꯃꯨꯛ ꯃꯨꯜꯂꯒ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯕ ꯃꯈꯩ ꯊꯥꯡ ꯑꯗꯨꯅ ꯆꯣꯞ ꯆꯣꯞ ꯂꯥꯎꯅ ꯍꯦꯛꯇ ꯌꯥꯟꯁꯤꯜꯂꯤ꯫ ꯑꯄꯨꯔꯤꯅ ꯌꯥꯅ ꯁꯨꯝ ꯍꯥꯏꯔꯛꯏ, "ꯀꯔꯤ, ꯅꯪꯅ ꯁꯅꯥ ꯂꯨꯄꯥ ꯑꯁꯤ ꯌꯥꯝꯃꯤ ꯀꯥꯏꯅ? ꯍꯦꯔꯥ, ꯅꯪꯅ ꯌꯥꯝꯅ ꯌꯥꯝꯕ ꯍꯧꯅꯕ꯭ꯔꯥ? ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤ ꯅꯪꯅ ꯂꯣꯏꯅ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯁꯨꯛ ꯌꯥꯝꯕ ꯁꯅꯥ ꯂꯨꯄꯥ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ?" ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯅ ꯍꯦꯛꯇ ꯆꯣꯞ ꯆꯣꯞ ꯂꯥꯎꯅ ꯌꯥꯟꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯎꯔꯤ ꯈꯣꯝꯕ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯑꯗꯨꯝ ꯁꯤꯔꯦ꯫ ꯃꯐꯝ ꯑꯁꯤꯁꯨ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯤ꯫ ꯑꯁꯨꯝꯅ ꯇꯤꯡꯀꯨꯗꯤ ꯃꯁꯥꯁꯤ ꯊꯛ ꯊꯛ ꯅꯤꯛꯂꯤ꯫ ꯃꯕꯥꯅꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯎꯔꯤ ꯈꯣꯝꯕ ꯃꯐꯝ ꯖꯒꯥꯁꯤꯗ ꯑꯗꯨꯃꯛ ꯁꯤꯔꯦ꯫ ꯇꯤꯡꯀꯨꯅ, "ꯏꯇꯥꯎ, ꯀꯩꯅꯣ ꯅꯕꯥꯅꯤꯅ ꯇꯧꯔꯤꯁꯦ? ꯅꯠꯇꯦ, ꯅꯕꯥꯅꯤꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯄꯨꯔꯤꯒꯤ ꯃꯃꯥꯏꯗꯨꯁꯨ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯅ ꯆꯣꯡꯂꯤ꯫ ꯑꯄꯨꯔꯤꯅ ꯍꯥꯏꯔꯛꯏ, "ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯁꯤꯗ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯥꯅ ꯃꯌꯥꯝ ꯑꯃ ꯐꯪꯂꯕ ꯅꯠꯇ꯭ꯔꯥ? ꯉꯁꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯌꯦꯟꯊꯣꯛꯁꯤ ꯍꯥꯏꯔꯝꯂꯒꯗꯤ ꯑꯁꯤ ꯁꯨꯃꯥꯏꯅ ꯊꯣꯛꯀꯗ꯭ꯔꯣ? ꯏꯁ꯭ꯌꯥ, ꯑꯐꯪ ꯑꯐꯪꯕ ꯑꯣꯏꯅ ꯁꯤ ꯀꯥꯏꯅ. ꯉꯁꯥꯏꯗꯒꯤ ꯑꯩꯁꯨ ꯁꯛꯇꯥ ꯑꯁꯤ ꯅꯨꯡꯁꯤꯗꯗꯅ ꯃꯁꯤ ꯍꯥꯠꯅꯤꯡ ꯂꯥꯛꯄꯅꯤ. ꯃꯐꯝ ꯖꯒꯥꯁꯤꯗ ꯊꯥꯡ ꯂꯩꯔꯝꯕ ꯃꯗꯨ ꯌꯥꯝꯅ ꯇꯥꯟ ꯆꯥꯔꯦ ꯈꯜꯂꯒ ꯑꯩꯁꯨ ꯂꯩꯔꯛꯄꯅꯤ. ꯅꯪ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯂꯣꯏ ꯍꯥꯏꯗꯅ ꯅꯪꯁꯨ ꯍꯥꯏꯒꯗꯕꯅꯤ. ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯅꯪꯅ ꯍꯦꯛ ꯍꯥꯏꯗꯣꯛꯂꯛꯑꯕ ꯅꯪꯁꯨ ꯑꯗꯨꯝ ꯍꯥꯠꯇꯣꯛꯂꯦ ꯈꯪꯉꯨ. ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯒꯗꯕꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯔꯤꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯌꯦꯟꯊꯣꯛꯂꯛꯂꯤ. ꯑꯗꯨꯒ ꯉꯁꯥꯏ ꯎꯔꯤ ꯈꯣꯝꯕꯒꯤ ꯃꯀꯣꯛꯇ ꯎꯞꯈꯤꯕ ꯂꯨꯍꯨꯞ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯇꯞ ꯂꯥꯎꯅ ꯂꯧꯊꯣꯛꯀꯦ ꯍꯥꯏꯗꯅ ꯇꯧꯏ. ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ,
Itaw Tinku, sida layriba sana lupa gi oiba lokuba se itaw na mutang lauthokpirakira. Tinku da hairakpani Susilna. Apuri mahakna su hairakpani. Tinku su mahaki masasi tandi talli. Tinku na, oh, asuk yamna phaba itaw si mafam asida nungsi haitana hekta hatokpida. Asi hairaga wakhalda su jajat khallaga mahaksi siduna tariba madugi uri khombagi manakta prap sanglakpani. Asumna lokhu basi lokthorapa matam maduda uri khombagi mahaki mamit asi mamit panglakpani. Tauriba maung matau sing asida uri khombagi mamit panglakpa kana duda asuki matik yamna pakhatuna yamna kanala khamprek khangduna mahaki masase paithoi. Asumna paithokpa matau duda aniduna sumna hirai. Hai, kaidawragi haiwani itaw. Ati, nangina sado kaidawragi. Itaw, ay isa siyamna kiri. Ha, kaidawraba. Tu, sida taaduna layriba itaw. Uri khombase mami khangbang panglai. Hai, yare, seran turan mami panglai kaina oisu oiroidabada itaw asembani mami panglai. Sida mami se khangbang panglakpadudai su isa se kirabani. Itaw, oroi paroi daba wafamdo nganglakanu. Lao. Aikoi su yumda khara thuna hanaba tawsi. Asi hairaga makhoi hum si prap hanaba haidana yamna kana tawrakpa matamni. Ngai haktangki matungda makhoi su mayumda halasi haidana makhoi su marang tawnarakpani. Sana lupa sing asi puthorakpada aduki matik yamna lummi. Sana lupa sing asi puraklabadi makhoi su karigumba khara posak khara puraklaga yang na pugadabani haibadi thela garigumba ama puraklabadi phagadabani hairaga makhoi hum asi ngangnai. Adubu ngasai tahoriba maung motau singado Tinku di mahaki masasi thak nikna kire. Asumna sum lakpa matam maduda Tinku mahaki masasi tung thangba saruk asida kanagumba ama inarakpagumna mahaki masada su phaurai. Tinku na mamai laithok tuna yengluba matamda kanagumba amata su lairamde. Tinku na kainoda aigi sasida karigumba ama inarakpagum tawida. Onthokpanida. Asi hairaga Tinku mahaki masasi ado makhallaga mama nabu uri khombagi mama memchauda mahakna pau sing asik matau karamna tamkani hairaga wakhalda su khanbani. Asumna khanduna leiringai matamda mahaki masasida karigumba sahum ama fatlauna phauduna sakhibagumna karigumba sahum khara phauba horakpani. Matam maduda fatlaisinduna yingluba matamda makhoina ngasai tholakhiba ningthaugi pothafam oiramba yum madu madugi manak waida kanagumba ama leiribado mahaksu haifet urakpani. Asumna urakpa matam maduda karino haidana muna yengba matamda mahaki masasisu mamita kaino khara urakpa matam maduda Tinku mahaki masasi sablepi. Mahakna sableptuna leiba matau duda apurina sumna hirai. Hai, kaidobo yauragi itaw nangbo? Ha, sablepaga leirido kaidobo yauragi? Tinkuna, kaisu tawde da. Asi hairaga mahaksu adum tumina leirami. Makha tangna lambi asi sali. Adubu lambi asi ngasai makhoina lakpado madugi lambido oiraktre. Lambi asi lamang nakre. Susilna mang thaduna sapani. Susilna sumna hirai. Kaino, ngasai makhidi lambi asi si adum aikhoina ngasai lakpado sigi pari ngasida natra. Aduga karino lambi asi lamang na bugum toribase. Asi hairaga mahaki wakhaldasu jaja yamna khalli. Susilna eraitaw lambi si lamang na bugum toribase sibu karino. Asi hairaga puri amadi Susil wari watai sanai. Asumna hek leiringai matamda Tinku gi mahaki nakongda itaw Tinku haina kanagumba khonjel amana kaurakpagumna mahaki nakong asida tarakpani. Asumna khonjel sing ase taba matam maduda mahaki masasi khampre khangi. Tungthangba saruga domda fatlai thoktu ninglui adubu kanagumba amata leiramde. Ush, aidi isasi kaigumba amadi tawreda. Aisu mafam jaga si imanaba uri khombagi thawai ga leirabra.
ꯑꯁ ꯑꯣꯟꯊꯣꯛꯅ ꯀꯤꯈ꯭ꯔꯦꯗ ꯐꯔꯦ ꯌꯨꯝ ꯌꯧꯅꯕ ꯈꯔ ꯊꯨꯅ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯈꯔ ꯊꯨꯅ ꯀꯥꯈꯠꯂꯤ ꯑꯄꯨꯔꯤꯅ ꯇꯨꯡ ꯊꯪꯍꯧꯔꯦ ꯑꯁꯨꯝꯅ ꯇꯨꯡ ꯊꯪꯅ ꯂꯥꯛꯏꯕ ꯑꯄꯨꯔꯤꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯐꯥꯕꯒꯨꯝ ꯆꯞꯂꯤꯞꯄꯤ ꯑꯄꯨꯔꯤꯅ ꯏꯇꯥꯎ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯥꯔꯦ ꯏꯇꯥꯎ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯕꯥꯅꯤꯁꯦ ꯐꯠ ꯂꯩꯁꯤꯜꯂꯤ ꯑꯁꯨꯝꯅ ꯍꯦꯛ ꯂꯩꯁꯤꯜꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯍꯦꯛ ꯂꯩꯔꯝꯗꯦ ꯑꯄꯨꯔꯤꯒꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯃꯕꯥꯅꯤꯁꯤ ꯌꯦꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯩ ꯀꯔꯤꯅꯣ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯁꯨ ꯂꯩꯇꯅ ꯂꯥꯎ ꯋꯥꯊꯤ ꯋꯥꯔꯦꯝꯗꯣ ꯇꯧꯔꯒ ꯂꯩꯔꯅꯨ ꯂꯥꯎ ꯑꯁꯤ ꯍꯥꯏꯔꯒ ꯁꯨꯁꯤꯜꯅ ꯀꯧꯔꯛꯏ ꯃꯗꯨꯒꯤ ꯇꯥꯟꯖꯥꯗꯨꯗ ꯑꯄꯨꯔꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯑꯁꯦꯡꯕꯅꯤ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯥꯔꯒ ꯂꯩꯔꯦ ꯑꯁ ꯏꯁꯥꯁꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯤ ꯏꯇꯥꯎ ꯑꯁꯤ ꯍꯥꯏꯔꯒ ꯑꯄꯨꯔꯤꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔꯁꯨ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝꯅ ꯁꯨꯁꯤꯜ ꯑꯄꯨꯔꯤꯅ ꯍꯥꯏꯔꯛꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯥꯖꯕ ꯇꯧꯗ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯂꯥꯛꯏ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯄꯨꯔꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔꯅ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤꯗ ꯌꯦꯜꯂꯛꯄꯒꯨꯝꯅ ꯃꯁꯥꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯏꯇꯧ ꯇꯧꯕ ꯍꯧꯔꯛꯂꯕꯅꯤ ꯑꯄꯨꯔꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯏꯇꯧ ꯇꯧꯏ ꯍꯥꯏꯗꯅ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯏ ꯏꯁꯥꯁꯤꯁꯨ ꯆꯠꯄ ꯃꯇꯝꯗ ꯃꯉꯝ ꯑꯃ ꯏꯄꯥꯡ ꯄꯥꯡꯈꯤꯗ꯭ꯔꯦꯗ ꯑꯩꯕꯨ ꯃꯐꯝ ꯖꯒꯥꯁꯤꯗ ꯑꯩꯕꯨ ꯄꯣꯊꯥꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯁꯤꯔꯥ ꯏꯇꯥꯎ ꯑꯅꯤꯈꯛ ꯃꯐꯝ ꯖꯒꯥꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯑꯩꯁꯨ ꯄꯣꯊꯥꯗꯨꯅ ꯂꯩꯒꯦ ꯍꯥꯏꯕꯕꯨ ꯀꯔꯤ ꯀꯥꯏꯒꯦ ꯁꯨꯁꯤꯜꯅ ꯃꯐꯝ ꯖꯒꯥꯁꯤ ꯖꯒꯥ ꯑꯃ ꯏꯆꯥ ꯆꯥꯗꯦ ꯃꯐꯝ ꯑꯁꯤꯗ ꯅꯪꯅ ꯄꯣꯊꯥꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯍꯧꯅꯕ ꯅꯠꯇꯦ ꯂꯥꯎ ꯌꯨꯝꯗ ꯈꯔ ꯊꯨꯅ ꯆꯠꯂꯒ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯨꯔꯁꯤ ꯂꯥꯎ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯄꯨꯔꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯗꯅ ꯃꯍꯥꯛꯅ ꯑꯁꯨꯝ ꯍꯥꯏꯔꯛꯈꯤ ꯏꯇꯥꯎ ꯑꯩꯒꯤ ꯏꯁꯥꯁꯤ ꯌꯥꯝꯅ ꯋꯥꯔꯦ ꯑꯗꯨꯅ ꯅꯈꯣꯏ ꯍꯥꯟꯅ ꯆꯠꯂꯕꯁꯨ ꯑꯩꯒꯤ ꯏꯁꯥꯁꯤ ꯌꯥꯝꯅ ꯋꯥꯔꯕꯅꯤꯅ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯂꯩꯔꯛꯈꯤꯒꯦ ꯅꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯍꯟꯒꯦꯁꯨ ꯍꯜꯂꯝꯃꯨ ꯑꯩꯗꯤ ꯏꯁꯥꯁꯤ ꯌꯥꯝꯅ ꯋꯥꯔꯤ ꯏꯇꯥꯎ ꯑꯁꯤ ꯍꯥꯏꯔꯒ ꯑꯄꯨꯔꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯌꯥꯝꯅ ꯋꯥꯅ ꯍꯥꯏꯔꯛꯈꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯄꯨꯔꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯄꯣꯊꯥꯈꯤꯒꯦ ꯍꯥꯏꯗꯅ ꯎꯈꯣꯡ ꯑꯃꯒꯤ ꯃꯈꯣꯡꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯄꯨꯔꯤ ꯃꯍꯥꯛꯀꯤ ꯅꯥꯀꯣꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯕ ꯍꯧꯔꯛꯄꯅꯤ ꯃꯍꯥꯛꯁꯨ ꯅꯥꯀꯣꯡ ꯑꯁꯤ ꯊꯥꯡꯒꯠꯇꯨꯅ ꯇꯥꯏ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯑꯄꯨꯔꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯅꯥꯀꯣꯡ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯇꯥꯕ ꯃꯇꯝ ꯑꯗꯨꯗ ꯑꯄꯨꯔꯤ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯃꯍꯥꯛꯁꯨ ꯇꯥꯕ ꯍꯧꯔꯛꯄꯅꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯀꯗꯣꯝꯗꯅꯣ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤꯕꯗꯨꯁꯨ ꯀꯗꯣꯝ ꯊꯪꯕ ꯈꯣꯟꯖꯦꯜ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯃꯈꯣꯜ ꯑꯁꯤ ꯇꯥꯔꯛꯄꯅꯣ ꯍꯥꯏꯕꯗꯨ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯍꯦꯛ ꯇꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥꯏꯅ ꯑꯁꯨꯝ ꯃꯨꯟꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯄꯨꯔꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ ꯀꯤꯁꯨ ꯌꯥꯝꯅ ꯀꯤꯔꯛꯂꯕꯅꯤ ꯑꯁꯨꯝꯅ ꯑꯄꯨꯔꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯏꯇꯧ ꯇꯧꯔꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯄ ꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯕ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯈꯣꯟꯖꯦꯜꯁꯤꯡ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯄꯨꯔꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯤꯕ ꯍꯧꯔꯛꯂꯤ ꯑꯄꯨꯔꯤꯅ ꯀꯩꯅꯣꯗ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯅꯥꯇꯩ ꯆꯥꯗꯅ ꯇꯥꯔꯛꯈ꯭ꯔꯦꯗ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜꯕꯨ ꯑꯣꯏꯔꯤꯒꯕ ꯁꯤꯕꯨ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯄꯨꯔꯤꯅ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯅꯤꯡꯊꯧꯒꯤ ꯂꯨꯍꯨꯞ ꯍꯨꯞꯄ ꯅꯨꯄꯥ ꯑꯃ ꯌꯥꯝꯅ ꯀꯤꯅ ꯃꯍꯥꯛꯀꯤ ꯂꯦꯡꯖꯨꯝ ꯃꯌꯥꯗ ꯑꯩꯅꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯁꯤꯜꯂꯛꯂꯤ ꯇꯝꯊꯤꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯑꯁꯨꯝꯅ ꯇꯝꯊꯤꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯄꯨꯔꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯑꯗꯨꯒ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯑꯄꯨꯔꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯄꯨꯡꯈꯪꯗ ꯈꯪꯏ ꯑꯄꯨꯔꯤꯅ ꯏꯇꯥꯎ ꯃꯐꯝ ꯖꯒꯥꯁꯦ ꯈꯔ ꯊꯨꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯁꯤ ꯑꯩ ꯏꯁꯥꯁꯤ ꯌꯥꯝꯅ ꯀꯤꯔꯦ ꯑꯄꯨꯔꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯨꯁꯤꯜꯅ ꯁꯨꯝ ꯍꯥꯏꯔꯛꯏ ꯍꯩ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯒ ꯍꯣꯃꯣ ꯍꯣꯔꯥꯏ ꯑꯣꯏꯅ ꯁꯨꯔꯗꯅ ꯅꯪꯁꯤꯃ ꯏꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯄꯨꯔꯤꯅ ꯑꯩ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯉꯝꯃꯔꯣꯏ ꯏꯁꯥꯁꯤ ꯌꯥꯝꯅ ꯀꯤꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯁꯤꯜꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪꯁꯨ ꯍꯥꯠꯇꯣꯛꯄꯤꯔꯣꯔꯣ ꯑꯁ ꯏꯇꯥꯎ ꯅꯣꯏꯁꯨ ꯇꯥꯍꯩꯗ꯭ꯔꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯃ ꯍꯦꯛꯇ ꯉꯥꯡꯁꯤꯜꯂꯛꯏ ꯇꯟꯗꯕ꯭ꯔꯣ ꯌꯥꯔꯦ
ꯑꯣꯏꯗ ꯄꯥꯗꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯃ ꯉꯥꯡꯉꯦ ꯀꯥꯏꯅ ꯅꯪꯅ ꯉꯁꯥꯏ ꯃꯈꯩꯗꯒꯤ ꯉꯥꯡꯉꯤꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯀꯔꯤ ꯅꯠꯇꯦ ꯉꯁꯥꯏ ꯃꯈꯩꯗꯒꯤ ꯅꯪꯅ ꯉꯥꯡꯉꯤꯕ ꯃꯌꯥꯝ ꯑꯗꯨ ꯀꯔꯤꯅꯣ ꯅꯠꯇꯦ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯍꯨꯟꯗꯣꯛ ꯊꯅꯝꯂꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯆꯦꯟꯈ꯭ꯔꯕ ꯀꯥꯟꯗ ꯅꯪ ꯅꯊꯟꯇ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤ ꯂꯧꯍꯧꯒꯦ ꯍꯥꯏꯕ꯭ꯔꯣ ꯇꯧꯅꯨ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟ ꯆꯦꯜꯂꯛꯀꯅꯨꯀꯣ ꯇꯁꯦꯡꯕꯗꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯁꯦꯔꯥꯟꯅꯅ ꯈꯟꯈ꯭ꯔꯕꯅꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯁꯤꯁꯨ ꯏꯁꯥꯁꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯦ ꯍꯥꯏꯕꯁꯤꯐꯥꯎ ꯊꯥꯖꯗ꯭ꯔꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯅꯤ ꯁꯨꯁꯤꯜ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃꯅ ꯍꯨꯝꯕ ꯍꯧꯔꯛꯄꯅꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯦ ꯍꯥꯏꯕ ꯃꯍꯥꯛ ꯃꯁꯥꯅ ꯈꯪꯂꯦ ꯁꯨꯁꯤꯜꯅ ꯍꯧꯖꯤꯛꯋꯥꯏꯗ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃ ꯍꯨꯝꯂꯛꯄꯗꯣ ꯀꯔꯤꯅꯣꯗ ꯑꯩꯒꯤ ꯋꯥꯈꯜꯅꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯁꯨꯁꯤꯜ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯂꯩꯗꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯎꯕꯗꯤ ꯐꯪꯗꯦ ꯁꯨꯁꯤꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯤꯗꯩꯁꯤꯗ ꯐꯠ ꯂꯥꯎꯅ ꯆꯠꯈꯤꯕꯒꯨꯝꯅ ꯑꯩꯒꯤ ꯏꯁꯥꯗ ꯐꯥꯎꯔꯛꯂꯤꯕꯁꯤ ꯀꯔꯤꯅꯣ ꯃꯐꯝ ꯖꯒꯥꯁꯦ ꯈꯔ ꯊꯨꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇ꯭ꯔꯒꯗꯤ ꯈꯨꯗꯣꯡꯊꯤꯕ ꯈꯔꯁꯨ ꯂꯥꯛꯄ ꯌꯥꯅ ꯂꯩꯗ ꯁꯤꯍꯧꯔꯕ ꯃꯥꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯇꯝꯅꯔꯤꯕ ꯍꯥꯏꯕꯗꯨꯔꯥ ꯇꯝꯅꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯄꯥꯏ ꯂꯩꯔꯣꯏ ꯐꯔꯦ ꯃꯐꯝ ꯖꯒꯥꯁꯦ ꯈꯔ ꯊꯨꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯍꯥꯏꯕꯗꯨꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯁꯨꯁꯤꯜ ꯃꯐꯝ ꯖꯒꯥꯁꯤꯗꯒꯤ ꯈꯔ ꯊꯨꯅ ꯆꯠꯂꯁꯤ ꯍꯥꯏꯗꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯊꯥꯡꯁꯥꯡ ꯄꯥꯏꯕ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯇꯧꯒꯨꯝꯅ ꯂꯨꯍꯨꯞ ꯍꯨꯞꯄ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯅꯨꯄꯥꯁꯦ ꯈꯔ ꯂꯥꯞꯇꯛꯅ ꯎꯔꯛꯄꯅꯤ ꯁꯨꯁꯤꯜꯅ ꯑꯥꯗ ꯂꯩꯔꯤꯁꯤ ꯀꯔꯤꯅꯣ ꯁꯤꯕꯨ ꯀꯔꯤꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯁꯨꯁꯤꯜ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯛꯏ ꯇꯤꯡꯀꯨꯅ ꯑꯥꯗ ꯂꯩꯔꯤꯁꯤꯗꯤ ꯀꯔꯤꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯍꯦꯛꯇ ꯃꯥꯡꯈ꯭ꯔꯦ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯅꯨꯄꯥꯗꯣ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯌꯦꯡꯅꯩ ꯑꯁꯨꯝꯅ ꯌꯦꯡꯕ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥꯗꯣ ꯑꯃꯨꯛ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯁꯨꯁꯤꯜꯅ ꯏꯇꯥꯎꯁꯥ ꯃꯐꯝ ꯑꯁꯦ ꯈꯔ ꯊꯨꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯄ꯭ꯔꯞ ꯂꯥꯛꯄꯅꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯂꯥꯛꯂꯒ ꯉꯥꯡꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯊꯣꯛꯅ ꯉꯥꯡꯕ ꯍꯧꯔꯛꯄꯅꯤ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯂꯣꯏꯅ ꯇꯥꯔꯦ ꯀꯔꯤꯅꯣꯗ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯃꯌꯥꯝ ꯑꯁꯤꯗꯤ ꯁꯤꯕꯨ ꯀꯔꯤꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯤꯡꯀꯨ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤꯁꯨ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕ ꯍꯧꯔꯛꯄꯅꯤ ꯇꯤꯡꯀꯨꯅ ꯏꯇꯥꯎꯁꯥ ꯃꯐꯝ ꯖꯒꯥꯁꯦ ꯈꯔ ꯊꯨꯅ ꯆꯠꯂꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯈꯔ ꯊꯨꯅ ꯌꯧꯅꯕ ꯇꯧꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯃꯐꯝ ꯖꯒꯥꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯏꯇꯧ ꯇꯧꯔꯤ ꯑꯁꯨꯝꯅ ꯍꯦꯛ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯎꯔꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃꯅ ꯃꯔꯤ ꯂꯥꯛꯂꯦ ꯑꯗꯨꯒ ꯄꯨꯔꯤꯒꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯁꯤ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯦ ꯎꯔꯤ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯄꯨꯔꯤꯒꯤ ꯃꯈꯣꯡ ꯑꯁꯤ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯒ ꯃꯊꯛꯂꯣꯝꯗ ꯆꯤꯡꯈꯠꯈ꯭ꯔꯦ ꯉꯁꯥꯏ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯁꯤꯁꯨ ꯃꯈꯥꯗ ꯂꯣꯏꯅ ꯍꯦꯛꯇ ꯖꯣꯔꯣ ꯂꯥꯎꯅ ꯍꯩꯊꯩ ꯄꯨꯔꯤꯅ ꯏꯇꯥꯎ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯏꯇꯥꯎ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯏ ꯃꯕꯥꯅꯤꯁꯨ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯄꯨꯔꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯃꯊꯛꯇ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯂꯩꯔꯝꯃꯤ ꯁꯨꯁꯤꯜꯅ ꯃꯇꯧ ꯀꯔꯝꯅ ꯅꯪꯗꯤ ꯄꯨꯔꯤꯁꯨ ꯈꯪꯗꯦ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯁꯨꯁꯤꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯊꯥꯡ ꯅꯈꯨꯠꯇ ꯄꯥꯏꯗꯕ꯭ꯔꯣ ꯄꯨꯔꯤꯅ ꯀꯥꯏꯗꯒꯤ ꯊꯥꯡꯅꯣ ꯉꯁꯥꯏ ꯑꯩꯈꯣꯏ ꯂꯥꯛꯄ ꯃꯇꯝꯗ ꯊꯥꯡ ꯄꯨꯔꯛꯈꯤꯕ꯭ꯔꯣ ꯊꯥꯡ ꯄꯨꯔꯛꯇ꯭ꯔꯒꯁꯨ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯐꯛꯀꯥꯏꯕꯗ ꯑꯗꯨꯁꯨ ꯑꯥꯗ ꯂꯩꯍꯧꯔꯦꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯏꯇꯥꯎ ꯅꯪ ꯅꯈꯨꯠ ꯑꯃꯨꯛꯇꯪ ꯇꯞꯅ ꯁꯦꯠꯇꯣꯛꯑꯒ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯃꯈꯥꯗ ꯇꯥꯔꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯁꯤ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯈꯔ ꯂꯥꯛꯄꯒꯨꯝꯅ ꯁꯍꯨꯝ ꯈꯔ ꯐꯥꯎꯕ ꯍꯧꯔꯛꯄꯅꯤ ꯄꯨꯔꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤꯁꯨ ꯀꯤꯕ ꯍꯦꯟꯃꯜꯂꯛꯂꯕꯅꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤ ꯉꯁꯥꯏ ꯁꯨꯁꯤꯜꯅ ꯎꯔꯤ ꯈꯣꯝꯕꯒꯤ ꯃꯉꯛ ꯁꯝ ꯑꯗꯨ ꯀꯛꯊꯠꯈꯤꯕꯗꯣ ꯃꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊꯋꯥꯏꯗꯨꯅ ꯇꯝꯅꯔꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗꯁꯨ ꯀꯤꯅ ꯃꯍꯥꯛ ꯑꯁꯤ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯏꯇꯥꯎ ꯃꯐꯝ ꯖꯒꯥꯁꯤ ꯁꯨꯁꯤꯜꯅ ꯉꯁꯥꯏ ꯍꯥꯠꯈꯤꯕ ꯎꯔꯤ ꯈꯣꯝꯕꯒꯤ ꯊꯋꯥꯏꯗꯨ ꯂꯥꯛꯑꯒ ꯇꯝꯅꯔꯕ꯭ꯔꯥ ꯁꯤꯕꯨ ꯁꯨꯁꯤꯜꯅ ꯑꯣꯏꯗ ꯄꯥꯗ ꯋꯥꯗꯣ ꯉꯥꯡꯀꯅꯨ ꯀꯩꯁꯨ ꯇꯧꯔꯣ ꯃꯐꯝ ꯖꯒꯥꯁꯤꯗꯕꯨ ꯀꯅꯥ ꯂꯥꯛꯀꯗꯧꯔꯤꯕꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯔꯤ ꯑꯁꯤ ꯃꯈꯥꯗ ꯀꯨꯝꯊꯔꯛꯅꯕ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯝꯃꯤ
ꯇꯧꯕꯗꯕꯨ ꯃꯍꯥꯛꯀꯤ ꯎꯔꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯁꯤꯁꯨ ꯂꯧꯊꯣꯛꯄ ꯌꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯌꯥꯝꯅ ꯀꯤꯔꯕ ꯁꯛꯇꯝ ꯑꯃꯗ ꯎꯔꯤ ꯈꯨꯝꯕ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯃꯥꯏ ꯑꯁꯤ ꯃꯀꯣꯛ ꯃꯅꯥ ꯏꯀꯦ ꯀꯦꯊꯔꯒ, ꯍꯥꯏꯕꯗꯤ ꯃꯀꯣꯛ ꯑꯁꯤꯁꯨ ꯉꯁꯥꯏ ꯁꯨꯁꯤꯜꯅ ꯖꯣꯞ ꯖꯣꯞ ꯂꯥꯎꯅ ꯌꯥꯟꯁꯤꯜꯂꯝꯕꯗꯣ ꯃꯗꯨꯒꯤ ꯃꯇꯧꯒꯨꯝꯅ ꯃꯀꯣꯛ ꯑꯁꯤ ꯈꯖꯤꯛꯇꯪ ꯃꯈꯥꯗ ꯀꯦꯊꯔꯒ ꯌꯥꯝꯅ ꯀꯤꯔꯕ ꯁꯛꯇꯝ ꯑꯃꯗ ꯃꯃꯥꯏ ꯃꯃꯤꯠ ꯑꯁꯤ ꯏꯍꯪ ꯍꯦꯡ ꯁꯥꯔꯒ ꯅꯤꯡꯊꯧꯒꯤ ꯂꯨꯍꯨꯞ ꯑꯃ ꯎꯞꯂꯒ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯑꯄꯨꯔꯤ ꯃꯊꯛꯇ ꯀꯤꯗꯨꯅ ꯊꯝꯂꯤꯕ ꯎꯔꯤ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯛꯊꯠꯂꯤ꯫ ꯑꯗꯨꯒ ꯃꯈꯥꯗ ꯄꯨꯗ꯭ꯔꯨꯞ ꯂꯥꯎꯅ ꯇꯥꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯃꯈꯣꯏꯒꯤ ꯃꯃꯥꯡꯃꯛꯇꯗ ꯂꯦꯞꯄꯒ ꯂꯩꯔꯤꯕ ꯎꯔꯤ ꯈꯨꯝꯕꯒꯤ ꯃꯅꯥꯛꯋꯥꯏꯗ ꯄꯣꯞ ꯂꯥꯎꯅ ꯇꯥꯔꯦ꯫ ꯑꯄꯨꯔꯤ ꯃꯁꯥꯁꯤ ꯏꯊꯛ ꯊꯛꯀꯠꯂꯒ ꯆꯦꯟꯒꯦ ꯍꯥꯏꯗꯅ ꯇꯧꯏ, ꯑꯗꯨꯕꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯁꯤ ꯆꯞ ꯂꯥꯎꯅ ꯍꯦꯛꯇ ꯌꯥꯟꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯎꯔꯤ ꯈꯨꯝꯕꯅ ꯃꯈꯣꯡ ꯌꯥꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯄꯨꯔꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯏ꯫ ꯑꯁꯨꯝꯅ ꯍꯦꯛ ꯂꯥꯎꯕ ꯃꯇꯝꯗ ꯃꯆꯤꯟꯕꯥꯜ ꯑꯁꯤꯁꯨ ꯁꯣꯏꯗꯣꯛꯈ꯭ꯔꯦ꯫ ꯃꯆꯤꯟꯕꯥꯜ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯎꯟꯁꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯌꯥꯎꯗꯅ ꯑꯗꯨꯝ ꯆꯩꯅꯥꯈꯣꯜ ꯈꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯌꯥꯝꯅ ꯀꯤꯔꯕ ꯁꯛꯇꯝ ꯑꯃꯗ ꯎꯔꯤ ꯈꯨꯝꯕ ꯑꯄꯨꯔꯤꯒꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯁꯤ ꯃꯀꯛ ꯃꯀꯛ ꯀꯛꯊꯠꯂꯕ ꯃꯇꯝꯗ ꯃꯕꯨꯛ ꯑꯁꯤ ꯆꯣꯞ ꯆꯣꯞ ꯂꯥꯎꯅ ꯌꯥꯟꯁꯤꯜꯂꯒ ꯁꯤꯡꯅꯥ ꯁꯥꯕ ꯃꯈꯩ ꯊꯝꯂꯝꯂꯦ꯫ ꯍꯥꯏꯕꯗꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯈꯩ ꯃꯕꯨꯛ ꯑꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯡꯅ ꯌꯥꯜꯂꯕ ꯃꯇꯨꯡꯗ ꯑꯄꯨꯔꯤ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝ ꯑꯁꯤꯁꯨ ꯊꯕꯠ ꯂꯥꯎꯅ ꯀꯛꯊꯠꯈ꯭ꯔꯦ꯫ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯥꯜꯂꯕ ꯃꯇꯝꯗ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯍꯦꯛꯇ ꯃꯥꯡꯈ꯭ꯔꯦ ꯎꯔꯤ ꯈꯨꯝꯕ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯁꯨꯁꯤꯜ ꯑꯃꯗꯤ ꯇꯤꯡꯀꯨ ꯃꯁꯥꯁꯦ ꯄꯥꯈꯠꯂꯛꯂꯦ꯫ ꯃꯐꯝ ꯑꯗꯨꯗ ꯑꯄꯨꯔꯤ ꯃꯁꯥꯁꯦ ꯑꯗꯨꯃꯛ ꯃꯊꯋꯥꯏ ꯃꯥꯡꯍꯧꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯁꯨꯁꯤꯜ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯤꯁꯨ ꯌꯥꯝꯅ ꯀꯤꯔꯦ꯫ ꯇꯤꯡꯀꯨꯅ, "ꯏꯇꯥꯎ, ꯃꯐꯝ ꯖꯒꯥꯁꯤ ꯅꯪꯅ ꯉꯁꯥꯏ ꯍꯥꯠꯇꯣꯛꯎꯕꯗꯨꯅ ꯇꯧꯔꯤꯕꯅꯤ, ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯃꯁꯤ"꯫ ꯇꯤꯡꯀꯨꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯁꯨꯁꯤꯜꯅ, "ꯏꯇꯥꯎ, ꯑꯗꯨ ꯌꯥꯔꯦ, ꯃꯐꯝ ꯖꯒꯥꯁꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯁꯤ"꯫ ꯑꯁꯨꯝꯗꯅ ꯃꯦꯝꯆꯧ ꯃꯆꯥ ꯂꯥꯛꯄ ꯉꯥꯏꯔꯝꯕꯅꯤ꯫ ꯃꯁꯥꯒꯤ ꯈꯣꯟꯖꯦꯜꯗ ꯏꯃꯥ ꯏꯃꯥ ꯍꯥꯏꯔꯒ ꯃꯄꯥꯜꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯀꯧꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯃꯦꯝꯆꯧ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯄ ꯃꯇꯝ ꯑꯗꯨꯗ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯂꯒ ꯃꯆꯥꯁꯤ, ꯍꯥꯏꯕꯗꯤ ꯎꯔꯤ ꯈꯨꯝꯕ, ꯁꯨꯃꯥꯡ ꯃꯇꯣꯜꯗ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯃꯦꯝꯆꯧꯅ, "ꯏꯕꯨꯡꯉꯣ, ꯃꯐꯝ ꯖꯒꯥꯗꯨꯗ ꯐꯝꯂꯤꯕꯗꯣ ꯀꯔꯤꯒꯤꯅꯣ? ꯂꯥꯛꯑꯣ, ꯏꯃꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯑꯣ, ꯂꯥꯛꯑꯣ, ꯌꯨꯝ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯂꯛꯑꯣ"꯫ ꯑꯁꯨꯝꯅ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯎꯔꯤ ꯈꯨꯝꯕ ꯃꯃꯥꯏ ꯑꯁꯤ ꯂꯩꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯃꯥꯏ ꯑꯁꯤ ꯊꯥꯡꯅ ꯃꯌꯥꯝ ꯑꯃ ꯗꯥꯛꯐꯝ ꯂꯩꯅ ꯌꯥꯟꯈꯤꯕꯒꯨꯝꯅ ꯗꯥꯛ ꯃꯌꯥꯝ ꯑꯃ ꯂꯩꯅ ꯏꯍꯪ ꯍꯦꯡ ꯁꯥꯕ ꯃꯈꯩ ꯃꯃꯤꯠ ꯃꯅꯥꯒ ꯂꯣꯏꯅ ꯆꯣꯡꯊꯣꯛꯄ ꯃꯈꯩ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯣ ꯃꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯦꯝꯆꯧ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯎꯔꯤ ꯈꯨꯝꯕ ꯌꯥꯝꯅ ꯀꯤꯔꯕ ꯁꯛꯇꯝ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝ ꯑꯗꯨ ꯉꯁꯥꯏ ꯁꯨꯁꯤꯜꯅ ꯑꯃꯨꯛꯇꯪ ꯌꯥꯟꯕꯗ ꯊꯔꯥꯛ ꯊꯔꯥꯛ ꯌꯥꯟꯈꯤꯕꯗꯣ ꯃꯗꯨꯒꯤ ꯃꯇꯧꯒꯨꯝꯅ ꯃꯉꯛꯁꯝ ꯑꯁꯤ ꯃꯈꯥꯗ ꯑꯃꯨꯛ ꯍꯥꯏꯊꯈ꯭ꯔꯦ꯫ ꯃꯁꯥꯗꯨꯅ ꯆꯞꯂꯦꯞ ꯂꯩꯔꯒ ꯏ ꯃꯌꯥꯝ ꯑꯃ ꯐ꯭ꯔꯤ ꯐ꯭ꯔꯤ ꯀꯥꯞꯇꯨꯅ ꯂꯩꯕꯗꯣ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯦꯝꯆꯧ ꯃꯁꯥꯁꯤ ꯈꯪꯂꯥꯎ ꯂꯥꯎꯔꯒ ꯃꯤꯀꯞ ꯊꯣꯔꯛꯄꯅꯤ꯫ ꯃꯦꯝꯆꯧꯅ, "ꯏꯁ, ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯎꯈꯤꯕꯗꯨ ꯀꯔꯤꯅꯣ? ꯑꯣꯟꯊꯣꯛꯄꯅꯤꯗ, ꯏꯁꯥꯗꯨꯕꯨ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕ ꯖꯥꯠꯂꯥ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯦꯝꯆꯧ ꯃꯁꯥꯗꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯁꯨꯁꯤꯜ ꯑꯃꯗꯤ ꯇꯤꯡꯀꯨ ꯃꯕꯥꯅꯤꯁꯦ ꯑꯗꯨꯃꯛ ꯆꯦꯜꯂꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯆꯦꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯨꯁꯤꯜ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤꯗ ꯆꯩꯅꯥꯈꯣꯜ ꯃꯌꯥꯝ ꯑꯃ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯆꯦꯟꯅ ꯆꯦꯟꯅ꯫ ꯁꯨꯁꯤꯜ ꯃꯁꯥꯁꯤ ꯋꯥꯔꯦ, ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯈꯤꯁꯤ ꯍꯥꯏꯗꯅ ꯁꯨꯁꯤꯜꯅ ꯇꯤꯡꯀꯨꯗ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯈꯤꯁꯤ, ꯏꯁꯥꯁꯤ ꯆꯛ ꯆꯛ ꯂꯦꯡꯂꯒ ꯌꯥꯝꯅ ꯋꯥꯔꯦ, ꯆꯦꯟꯕ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯆꯣꯛꯊꯔꯦ. ꯉꯥꯏꯈꯣꯁꯤ, ꯁꯤꯒꯤ ꯎ ꯑꯁꯤꯗ ꯉꯥꯊꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯁꯤ"꯫ ꯑꯁꯤ ꯍꯥꯏꯅ ꯑꯅꯤꯁꯤ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯁꯨꯁꯤꯜ ꯃꯍꯥꯛꯀꯤ ꯅꯥꯀꯣꯡꯗ ꯈꯣꯡꯖ꯭ꯔꯤ ꯃꯈꯣꯜ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯇꯥꯔꯛꯂꯤ꯫ ꯑꯗꯨꯒ ꯊꯥꯡ ꯍꯥꯏꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯇꯥꯔꯒ ꯁꯒꯣꯜ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯒ ꯃꯈꯣꯜ ꯑꯁꯤ ꯌꯥꯝꯅ ꯂꯥꯡꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯕ ꯍꯧꯔꯛꯄꯅꯤ꯫ ꯁꯨꯁꯤꯜ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯃꯃꯤꯠ ꯑꯁꯤ ꯇꯞꯅ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯎꯔꯤ ꯈꯨꯝꯕ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯎꯔꯤ ꯈꯨꯝꯕ ꯃꯍꯥꯛꯀꯤ ꯃꯇꯧꯗꯨꯁꯨ ꯉꯁꯥꯏ ꯃꯍꯥꯛꯅ ꯃꯉꯛꯁꯝ ꯀꯛꯊꯠꯇꯨꯅ ꯍꯥꯠꯈꯤꯕ ꯃꯇꯧꯗꯣ ꯃꯗꯨ ꯆꯞ ꯆꯥꯅ ꯍꯦꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯨꯁꯤꯜ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯑꯁꯨꯝꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯕꯁꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯁꯨꯁꯤꯜ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯒꯦ ꯍꯥꯏꯗꯅ ꯇꯧꯕ ꯃꯇꯝꯗ ꯎꯔꯤ ꯈꯨꯝꯕꯅ ꯄꯥꯏꯔꯛꯂꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨꯁꯨ ꯃꯉꯛꯁꯝ ꯑꯗꯨꯗ ꯍꯥꯏꯖꯤꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯁꯨꯁꯤꯜ
Mangak samadu tarak yalaga mahaksu Chainakhol khangduna leirami. Asumna ngihaktangi matungda Sushil adu yamna kana lauraga mahaksu mikap thorakpani. Tingkuna itaw kaidoba yaurage? Na mafam jagasi khara thuna thadokduna sasi. Hojiki mangadubu aigi ngagasibu. Asi hairaga mangak samadu paiduna leiringai matamda mafam asida leiriba hauriba uwa mayamsing asisu kedek launa makhol mayam ama thokpa horakli. Tingkuna itaw law mafam jagasi khara thuna thadokduna chalahorasi. Asi haina adumak chelaklaba matamni makha tana Sushil mahaki masasi asum sienduna lapa matamda yamna masil tumba ukhak amana chaklauna thinjilakpani. Makhong aduda khongpakta yuba matamda Sushil mahaki masasi amna kana lawi. Mahaki masasi makhong soro sienduna adumak tabli satli. Tingkuna itaw nangina sado kaidauragi satpaga ngamdrabro? Itaw ai mafam jaga asidai ai sana tawjaruba papki matungin ai punsisi mafam asida loikadoribra khangde. Sushilgi matawduda Tingkuna lawsi ai galeng samnaduna lenggonaraga sasi. Asi haina khara thulna sapa matam maduda mabani gi tungthangba sarug asida kanagumba nupa amana laklaga makhol thokna nganglaga sakhinu haibagi matagumna khara sahum khara phawba horakli. Sushil su tunglai thoktuna yenge khali adubu Tingkuna yenganu hairaga adum lakpani. Asumna ngihaktangi matungda Sushil mahaki masasi makhongda thoiba I mayamsing aduna satpa hemandana makhong asing ngihaktan pothakige haidana adum satpa lepi. Asigumna satpa leptuna leiringai matam asida Sushil mahaki masasi lambi asi pungam mamsingkri. Mafam asi hanadagi swahona mammaga leibaga amuk hena mamkri. Mahaki mamangmakta leiriba Tingku adusu yamna kiraba sakta mamadu uba horakli. Madugi sumathakta hauriba uwap mayamsing adusu mahak tamna adumak sanglakpagomna Sushil mahaki masasi yamna phawba horakli. Mahaki masasi da timulaimu mayamsing amadi sagolami tongba sagolami bhut mayamsing asina mahaki masasi da hekta yomsilapani. Tauriba mong matawsing asida Sushil mahaki masasi lauba khongba horakli. Maduda Tingkuna prap sinsilapli. Itaw kaidaurage? Itaw asumna kauba matamda Sushil mahaki masasi aigi inakta sangsilakanu hairaga Sushil mahaki masasi surong paro ngangba horakli. Asumna ngihaktangi matungda Sushil wakhal lakli. Tingkuna itaw kaidaurage nangbo? Ha si mafam jaga se khara thuna thadokduna sakhrasi. Asi haina moksu khara hawgattuna lakpa matamda mabani gi tungthangba sarugadomda lehauriba uwa mayamsing adasu prek naithiektuna kanagumba misak ama lakpagumna makhol khara su taba horakpani. Asumna hek yengluba matamda Sushil mahaki masasi mahaki tungthangba sarugadomda kanagumba misak ama tasu leiramdi. Asumna leiringai matam aduda Sushil mahaki masasi karigumba posak ama sakti amagumna mahaki masasi mathaklomda paikhakraga mamanglomda leiriba upambi adu maduda khangleng singkhri mahaki nangal adu masil tumba ukhak amada thinjikkhri haibadi masil tumba u kakthakibagi maram lehoriba masil tumba u masa khara khajek lemduna lehopodo maduda Sushil mahaki masasi thetuna laikre yungsillaga Sushil Chainakhol phawduna mahaki masasi lawi. Mahaki masadasu yamna kana lauduna leiringai matamda Tingku mahaki mamitasu ngasai mamanaba uri khombana sikhiba mong matawsing ado madu mu urakle. Uri khomba makuta thangsang ama pairaga mathaklomda paikhatle. Aduga Sushilgi mahaki masada yamna kina mahaki akiba sakta mamada ulakle. Sushilna ita uri khomba aigi sasi amuktang dikanbiyo aibo amukta dikanbiyo. Uri khomba Sushilna hairakliba wafamsing ado taba matamda aduki matik yamna noi. Uri khomba na sumna hairai kari nangbu kanbiba ngasai gi sasi nangna nungsi haitana hatkiba natra nangsu aina hatkani. Asi hairaka mangak samasi thindringai matamda mahaki mabuk asi mathabaktagina mabuk phawbase khaitharaklaga yamna tamthiba mawng amada thammi. Sushil yamna kana lawi. Masi loiraba matungda mahaki mangak samasisu thang aduna soplauna yansimba matamda mangak samadu tuptuna makhada tarakli. Asumna Sushil sumihathi na hatkari uri khumbagi thawai aduna
ꯁꯨꯁꯤꯜꯒꯤ ꯃꯁꯥꯗ ꯌꯥꯎꯔꯝꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯎꯔꯤ ꯈꯣꯝꯕꯅ ꯄꯥꯏꯍꯜꯂꯛꯇꯨꯅ ꯄꯨꯔꯛꯂꯤ꯫ ꯑꯗꯨꯒ ꯇꯤꯡꯀꯨꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯕ ꯃꯇꯨꯡꯗ ꯎꯔꯤ ꯈꯣꯝꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯍꯥꯟꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯒꯨꯝꯅ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯨ ꯏꯀꯥꯏ ꯀꯥꯏꯗꯅ ꯅꯤꯡꯊꯧꯒꯤ ꯂꯨꯍꯨꯞ ꯑꯃꯗꯤ ꯅꯤꯡꯊꯧꯒꯤ ꯁꯦꯠꯅ ꯆꯥꯅꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯃꯇꯤꯛ ꯆꯥꯅ ꯁꯦꯠꯆꯤꯜꯂꯕ ꯃꯇꯨꯡꯗ ꯎꯔꯤ ꯈꯣꯝꯕꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯇꯥꯎ, ꯑꯩꯗꯤ ꯃꯃꯥꯡꯊꯛꯀꯤ ꯃꯄꯣꯛꯇ ꯑꯩꯁꯨ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯣꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯑꯩꯁꯨ ꯍꯥꯟꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯂꯥꯛꯑꯝꯃꯕꯅꯤ꯫ ꯑꯩꯅ ꯊꯅꯝꯕ ꯁꯅꯥ ꯂꯨꯄꯥ ꯉꯥꯛꯇꯅꯤ꯫ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯄꯂꯦꯝ ꯑꯗꯨꯗ ꯑꯩꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯁꯤ ꯅꯪꯅ ꯑꯃꯨꯛꯇꯪꯗꯤ ꯄꯤꯕꯤꯌꯨ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯄꯤꯔꯛꯂꯒ ꯎꯔꯤ ꯈꯣꯝꯕ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯀꯞꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯀꯞꯄꯗꯨ ꯎꯕ ꯃꯇꯝꯗ ꯇꯤꯡꯀꯨꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯍꯥꯛꯁꯨ ꯀꯞꯄꯤ꯫ "ꯏꯇꯥꯎ, ꯅꯪꯒꯤ ꯊꯋꯥꯏꯗꯤ ꯑꯩꯅ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦꯀꯣ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ"꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯎꯔꯤ ꯈꯣꯝꯕ ꯃꯊꯋꯥꯏ ꯑꯁꯤ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯍꯦꯛꯇ ꯃꯥꯡꯈ꯭ꯔꯦ꯫ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯄꯨꯔꯛꯂꯕ ꯃꯇꯨꯡꯗ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯦ ꯃꯦꯝꯆꯧꯗ꯫ ꯃꯦꯝꯆꯧꯁꯨ ꯑꯣꯛ ꯈꯣꯡꯗꯨꯅ ꯀꯞꯄꯤ꯫ ꯑꯁꯨꯝꯅ ꯁꯤꯈ꯭ꯔꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯄꯣꯠꯂꯣꯏꯗꯨꯅ ꯃꯥꯒꯤ ꯃꯊꯧ ꯃꯉꯝꯁꯤꯡ ꯂꯣꯏꯅ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯇꯤꯡꯀꯨꯁꯨ ꯃꯃꯥꯟꯅꯕ ꯑꯍꯨꯝꯅ ꯁꯤꯈꯤꯕꯁꯤ ꯃꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯃꯍꯥꯛꯁꯨ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯌꯨ ꯊꯛꯄ ꯍꯦꯟꯃꯟꯗꯅ ꯌꯨꯗ ꯂꯥꯏꯆꯨꯗꯨꯅ ꯃꯍꯥꯛꯁꯨ ꯌꯨꯔꯥꯏ ꯆꯨꯔꯒ ꯁꯤꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯃꯌꯥꯝ, ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫